ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯇꯟꯒꯤ ꯁꯒꯣꯜ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯇꯟꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯅꯤꯡꯗꯦ꯫ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯕꯨ ꯀꯔꯤ ꯀꯥꯟꯅꯗꯕ ꯃꯤꯅꯤ, ꯏꯃꯨꯡꯁꯤꯗ ꯂꯩꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯉꯥꯡꯅꯕꯗꯨ ꯃꯍꯥꯛꯅ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯅꯣꯡꯃ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯐꯖꯅ ꯄꯥꯟꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯌꯦꯡꯕꯗ ꯄꯥꯜꯂꯤꯕ ꯍꯩꯕꯣꯡ ꯑꯃꯨꯟꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯆꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛꯄ ꯇꯟꯕꯗꯒꯤ ꯍꯩꯕꯣꯡꯗꯨ ꯍꯦꯛꯇꯨꯅ ꯆꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥ ꯈꯔ ꯂꯥꯛꯂꯒ ꯍꯩꯕꯣꯡ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯍꯩꯕꯣꯡ ꯍꯦꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯈꯣꯏꯅ ꯍꯦꯛꯂꯤꯕ ꯍꯩꯕꯣꯡ ꯑꯗꯨ ꯑꯩꯒꯤ ꯆꯥꯅꯕ ꯈꯔ ꯄꯤꯕꯤꯔꯝꯃꯨ꯫" ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯩꯕꯣꯡ ꯑꯃꯨꯟꯕ ꯈꯔ ꯍꯦꯛꯂꯒ ꯃꯉꯣꯟꯗ ꯄꯤꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯈꯣꯏꯅ ꯍꯩꯕꯣꯡꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯌꯥꯗ ꯈꯔ ꯏꯟꯕꯤꯔꯝꯃꯨ꯫" ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯈꯨꯠ ꯇꯦꯛꯄ ꯑꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯩꯕꯣꯡꯁꯤꯡ ꯑꯗꯨ ꯃꯌꯥꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯈꯣꯏ, ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯗꯥꯡ ꯑꯁꯤ ꯈꯔ ꯅꯣꯝꯕꯤꯔꯝꯃꯨ꯫" ꯅꯤꯄꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯕꯨ ꯍꯌꯦꯡꯁꯨ ꯂꯥꯛꯀꯗ꯭ꯔꯣ?" ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯛꯀꯅꯤ ꯈꯨꯝꯂꯛꯈꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯂꯥꯛꯄꯗ ꯏꯁꯤꯡ ꯇꯨꯝꯕꯥ ꯑꯃꯇꯪ ꯌꯥꯎꯕꯤꯔꯛꯎ." ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯗꯨꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯅ ꯍꯦꯛꯄ ꯍꯩꯕꯣꯡ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯟꯅꯩ, "ꯅꯤꯄꯥ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯍꯦꯛꯄ ꯍꯩꯕꯣꯡꯁꯤꯡ ꯑꯁꯤ ꯆꯥꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯇꯨꯝꯕꯥꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯛꯇꯨꯅ ꯑꯁꯨꯝ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯊꯣꯛꯄꯁꯨ ꯎꯗꯦ꯫ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯂꯝꯂꯣꯏꯗ꯭ꯔꯥ? ꯀꯔꯤ ꯃꯤꯅꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯈꯟꯅꯈꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯅꯣꯡꯃꯗꯤ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏꯅ ꯐꯥꯔꯦ꯫ ꯎꯆꯤ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯍꯨꯟꯗꯣꯛꯂꯒꯨꯝꯁꯤ, ꯅꯤꯄꯥ ꯑꯗꯨ ꯃꯁꯤ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯎꯆꯤ ꯑꯆꯧꯕꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯩꯕꯣꯡ ꯍꯦꯛꯄꯒꯨꯝ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯍꯩꯕꯣꯡ ꯌꯥꯝꯅ ꯍꯦꯛꯂꯗꯨꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯁꯔꯨꯛ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯝꯂꯒ ꯎꯆꯤ ꯑꯗꯨꯁꯨ ꯊꯅꯝꯂꯒ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯇꯟ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯄꯨꯛꯅꯤꯡꯗ ꯎꯆꯤ ꯑꯗꯨ ꯎꯔꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯎꯆꯤ ꯑꯁꯤ ꯃꯥꯡꯍꯜꯂꯔꯣꯏ, ꯑꯩꯅ ꯃꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗ ꯂꯧꯅꯤꯡꯕ ꯃꯤ ꯁꯣꯏꯗꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯔꯛꯄ ꯈꯔ ꯑꯗꯨꯅ ꯑꯩꯍꯥꯛ ꯆꯥꯛ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯎꯆꯤ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯊꯤꯔꯗꯨꯅ ꯂꯥꯛꯄꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯒꯣꯜ ꯑꯃ, ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯅꯥꯔꯦ, ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯒꯣꯜ ꯑꯇꯩꯗꯁꯨ ꯂꯧꯅꯔꯛꯀꯅꯤ ꯑꯗꯨꯅ ꯂꯥꯞꯅ ꯄꯨꯔꯒ ꯂꯝꯍꯥꯡ ꯃꯇꯥ ꯐꯕ ꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯆꯤꯡꯂꯗꯨꯅ ꯂꯥꯛꯄꯗꯨ ꯃꯍꯥꯛꯅ ꯎꯏ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯥꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯨꯔꯤꯕ ꯎꯆꯤ ꯑꯁꯤ ꯎꯍꯜꯂꯕꯗꯤ ꯑꯄꯥꯝꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯁꯒꯣꯜ ꯆꯤꯡꯂꯛꯂꯤꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯒꯣꯜ ꯑꯔꯥꯞꯄꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯄꯥ ꯑꯃꯒꯤ ꯍꯨꯏ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯎꯆꯤ ꯑꯗꯨꯒꯤ ꯃꯅꯝ ꯇꯥꯕꯗ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯃꯇꯤꯟ ꯆꯣꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯨꯏꯕꯨ ꯑꯗꯨꯅ ꯍꯪꯂꯛꯈꯤ, "ꯍꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯨꯔꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯃꯜꯅ ꯀꯌꯥ ꯂꯧꯒꯗꯒꯦ? ꯌꯣꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯂꯧꯖꯔꯒꯦ ꯍꯦꯛ" ꯍꯥꯏꯔꯛꯈꯤ꯫ ꯀꯇꯟ ꯑꯗꯨꯅ, "ꯑꯩꯗꯤ ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯃꯃꯜ ꯈꯔ ꯍꯦꯟꯅ ꯄꯤꯕ ꯉꯝꯕ ꯃꯤꯗ ꯌꯣꯟꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ" ꯈꯨꯝꯈꯤ꯫
Nipa aduna hairakhi. Ibungo gi usi du ubadagi aigi hui asi satsi haiba yadre. Aduna ibungo da aina yaurpa khara piragi. Aigi hui asina madubu yamna saningla male hairakhi. Se aina yaurpa siki asi ma nahak lauro. Nangi du aingonda piro. Maduda katan aduna. Phare yamana hairabanina piba tare hairaduna. Mana siki adu lauraga usi adu piki. Aduga asumna amuk hanglakhi. Yambasingna sagol asonbasingduna satpiriba sibu kada yobigedoribano. Magi wadu taraga ningthaugi manai singna. Ibungo sagona si ningthau konongdagini. Mahak nare nongmata mabuk thana sadi. Isingdi yamna thakchili. Mathisu yamna pena phai. Konongi maibasingna yengbada phabangam laroi hairaduna mahakpu arapa mafamda phumjeluro haiduna mahakpu phumnaba aikoi mayam lakliba sini. Makhoigi wadu taraga katanaduna sumna hairakhi. Iyambasing sidringaida mahakpu phumba haibasi dharma thokti. Aduna nanauna wafam amata haijage yabigadra. Iyambasingsu dosu puraroi mahaki mathausu ningthina tauragani. Magi wadu taraga ningthaugi manai singaduna kari afaba wafamno inauna haibiyu hairakhi. Maduda katanaduna iyambasingna yabirabadi aina sagol asi lamna puduna sachakragi. Mana siba ngairaga mahaki mathau punamaktu aina ningthina taujarage. Iyambasing amuk wabiraganu. Aduba aina haijaningba matangdi lei. Mabu aina yariba makai puduna sachagi. Mana satpa ngamdraba mafam aduda aina mabu siba ngaibo ina matam adu phawugi jananaba kharadang aingonda pibiyu hairakhi. Katan nipadugi wadu taraga ningthau manai singaduna sagol asi sibadi siragani adu moinamak numit tarani gi janabadi pikrasi thong thangnaba kon singsu pikrasi yamna pharaba aikoi wadraba poni khanaduna konongdagi jana thangnaba seng hawai kolik punamak lauruduna pire. Yopak amadi thang amasu piraduna mangonda seksina loishinbiu sagol asi anabani mahaki mahiktu launarakani haiduna mangonda sinare. Mahakna pot singduga loinana sagol adu chingladuna asongba bonda sangkhre. Sagol adudi mahaktabu ngaiduna wana leiriba sagolni. Kada nipadubu hek ubada sagol adu mapangal khara kankhalakduna katan gi tungda parap inaduna sali. Katan aduna mina uroidaba arapa mafamda sagol adu puduna chatkre. Mahakna mafam chaba yengduna sangama sare. Ningthaugi manai singdagi lahauba yopak thang aduna mafam phajana semladuna mahakna sagol adugi thampam sang saraduna sagol adubu yengladuna hairakhi. Nakpu siragani khanduna arapa mafamda loishinaba porakpada tanja saraduna aina thengnajaba phangbasi kayada laibak pharabano. Nahan makai aina kariguma amata suningba phaudrabada aigi mangda yamna ahal oirabi nupi ama laktuna asumna takpiramkhi. Ibungo katan ngasidi ima nangi nafamda wa haigetaw. Ningthau birkalgi sagol sangda nangbu ngaijabada zada thaktana nangtabu laining oiduna leijariba sagol khongdang mamaisu samorda khuji sana tanglibadu nahaki sagolni. Mahak adu nangbu ngaijabada karigumba henba amata zada thaktana nangtabu laining oiduna siba ngamdana khangjaribani. Mahak soidana ningthaugi maibasingna mahik selaba sagolni phaba ngamlaroi. Sagol atai singa laiminhanba pamde hairabada ningthau aduna manai singda mahakpu arapa mafamda puduna thadokko natraga mabu arapada puduna satpa matamda siba thoklabasu luna kom tawduna loisilu so haiduna mabu puduna lakani. Matamaduda nahaka thengnaduna nahana sagol adu makhoigi mafamdagi laujaraga mabu seba tawjau. Adu oirabadi sagol adu magi anabadu pharakduna magi mapandagin hangna tallibadu pharakani. Nahak soidana ningthausu oigani hairamlaga mahak mikap thoktuna mana usi adu puduna lakhibani. Laigi nongdamna sagol adu thengnaduna mahakna yamna laina sagol adu ningthaugi manai singdagi
ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯨꯝꯖꯤꯟꯖꯒꯦ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯆꯥꯅꯕ ꯇꯔꯥꯅꯤꯒꯤ ꯁꯤꯡꯖꯦꯜ ꯄꯤꯔꯒ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯔꯥꯞꯄ ꯃꯤꯅ ꯌꯧꯔꯣꯏꯗꯕ ꯃꯐꯝꯗ ꯃꯥꯒꯤ ꯂꯩꯅꯕ ꯁꯪ ꯑꯃꯁꯨꯡ ꯁꯒꯣꯜ ꯁꯪ ꯁꯥꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯁꯖꯤꯛ ꯅꯤꯡꯊꯤꯅ ꯄꯤꯖꯔꯗꯨꯅ ꯁꯦꯡꯅ ꯏꯔꯨꯕꯤꯔꯒ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯥꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯤꯡꯖꯕꯗꯨ ꯊꯨꯡꯖꯔꯦ ꯈꯟꯗꯨꯅ ꯁꯖꯤꯛ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯀꯥꯇꯟ ꯑꯗꯨ ꯁꯒꯣꯜꯒ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯇꯟꯕ ꯂꯥꯏ ꯑꯗꯨ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪꯒꯤ ꯁꯨꯅꯤꯡ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡ ꯍꯋꯥꯏ ꯑꯁꯤ ꯅꯨꯃꯤꯠ 12ꯗꯒꯤꯅꯤ, ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯃꯁꯤꯕꯨ ꯊꯥ ꯑꯃ ꯆꯠꯅꯕ ꯕꯣꯟ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯑꯍꯥꯎꯕ ꯎꯍꯩꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯅ ꯁꯒꯣꯜꯒꯤ ꯁꯖꯤꯛ ꯄꯤꯖꯕ ꯑꯃꯗꯤ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯊꯛꯍꯟꯕ, ꯑꯍꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯅꯕ ꯎꯍꯩ ꯍꯦꯛꯄ, ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯀꯥꯇꯟ ꯑꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯁꯨꯅꯤꯡꯕ ꯃꯤ ꯑꯣꯏꯔꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯊꯥ ꯐꯥꯗ꯭ꯔꯤꯉꯩꯗ ꯊꯨꯅ ꯐꯔꯛꯇꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯑꯁꯥꯡꯕ ꯀꯛꯄꯤꯗ꯭ꯔꯕ ꯈꯨꯖꯤꯟ ꯑꯃꯁꯨꯡ ꯃꯁꯣꯡꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯀꯛꯄꯤꯔꯕꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯒꯅꯤꯗ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯒꯤ ꯁꯒꯣꯜ ꯈꯣꯡꯗꯥꯡ, ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯃꯤ ꯇꯥꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤꯗꯃꯛ ꯈꯨꯖꯤꯟ ꯀꯛꯅꯅꯕ, ꯅꯥꯁꯣꯡ ꯀꯛꯅꯅꯕ ꯑꯃꯗꯤ ꯌꯥꯆꯟꯅꯆꯤꯡꯕ ꯈꯔ ꯂꯩꯔꯨꯈꯤꯒꯦ꯫ ꯅꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨ, ꯅꯉꯛꯇꯒꯤ ꯊꯧꯔꯤ ꯑꯁꯤꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯦ꯫ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯗꯨꯅ ꯊꯅꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯊꯨꯡꯗꯕꯁꯨ ꯌꯥꯏ ꯍꯥꯏꯔꯒ ꯁꯒꯣꯜ ꯃꯉꯛꯇꯒꯤ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯁꯒꯣꯜꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯐꯨꯕꯤꯔꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯍꯔꯥꯎꯅ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯔꯒ ꯀꯥꯇꯟ ꯅꯤꯄꯥ ꯑꯗꯨꯅ ꯊꯨꯅ ꯃꯥꯅ ꯅꯍꯥꯟ ꯎꯆꯤ ꯌꯣꯟꯕꯗ ꯐꯪꯂꯛꯈꯤꯕ ꯁꯤꯀꯤ ꯑꯗꯨꯃ ꯄꯨꯔꯗꯨꯅ ꯃꯤ ꯇꯥꯕ ꯈꯨꯡꯒꯪꯗ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯌꯧꯔꯕꯗ ꯌꯨꯝ ꯌꯨꯝ ꯆꯪꯗꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯤꯡꯗꯨ ꯊꯤꯔꯛꯄꯗ ꯈꯔ ꯂꯥꯞꯇꯛ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃꯗ ꯃꯍꯥꯛ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯍꯟ ꯑꯃ ꯐꯝꯃꯦꯟꯗ ꯐꯝꯂꯗꯨꯅ ꯃꯔꯨ ꯂꯨꯛꯊꯔꯒ ꯀꯞꯄꯒꯤ ꯃꯑꯣꯡ ꯃꯥꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯖꯔꯛꯈꯤ, ꯏꯄꯥꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯄꯟꯊꯧꯑꯣ, ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕꯤꯕꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯁꯥꯅ ꯎꯖꯕꯕꯨ? ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯍꯟꯅ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯃꯔꯥꯁꯤ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯤꯄꯥ ꯄꯥꯈꯪ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯏ꯫ ꯑꯍꯟ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯗꯨꯅ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯊꯣꯛꯂꯨꯔꯦ꯫ ꯏꯆꯥ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦ, ꯏꯆꯥꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯇꯧꯒꯅꯨꯀꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯥꯇꯟ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯟ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯦ꯫ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯄꯤꯕꯤꯔꯗꯨꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣꯅ ꯏꯄꯥꯒꯤꯗ ꯂꯥꯛꯄꯕꯨ ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯥꯇꯟꯅ ꯍꯥꯏꯖꯔꯛꯈꯤ, ꯄꯥꯟꯊꯧ ꯃꯥꯟꯕ ꯏꯄꯥꯑꯣ, ꯅꯆꯥꯅ ꯉꯁꯤ ꯏꯄꯥꯒꯤ ꯅꯐꯝꯗ ꯂꯥꯛꯆꯕꯗꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯆꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯑꯃꯈꯛ ꯂꯩꯖꯩ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯈꯨꯖꯤꯟ ꯀꯛꯄꯤꯕ, ꯃꯁꯣꯡ ꯀꯛꯄꯤꯕ ꯑꯃꯗꯤ ꯌꯥꯆꯟ ꯂꯥꯛꯄꯤꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯌꯣꯟꯕꯒꯦ, ꯃꯃꯜꯅ ꯀꯌꯥꯝ ꯄꯤꯕꯒꯦ ꯈꯪꯕꯤꯔꯕꯗꯤ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯅ ꯀꯞꯂꯝꯂꯤꯕꯗꯨ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯃꯥꯒꯤꯁꯨ ꯁꯒꯣꯜ ꯈꯣꯡꯗꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯨ ꯁꯤꯈꯤꯕꯗ ꯑꯍꯟ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯞꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ, ꯏꯆꯥꯅ ꯂꯥꯛꯂꯤꯕꯁꯤ ꯁꯒꯣꯜꯒꯤ ꯀꯇꯤ ꯑꯃꯗꯤ ꯌꯥꯆꯟꯒꯤꯗꯃꯛ ꯏꯄꯥꯒꯤ ꯏꯐꯝꯗ ꯍꯪꯒꯦ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯦ, ꯅꯍꯥꯛ ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯣ꯫ ꯏꯄꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯄꯤꯒꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯗꯨ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯂꯥꯛꯂꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯒꯤ ꯆꯥꯛ ꯍꯥꯞꯇꯨꯅ ꯅꯤꯡꯊꯤꯅ ꯊꯣꯡꯉꯨ ꯍꯥꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯅ
ꯆꯥꯛ ꯌꯦꯟꯁꯥꯡ ꯅꯤꯡꯊꯤꯅ ꯊꯣꯡꯂꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯀꯥꯇꯟꯅ ꯈꯨꯝꯖꯔꯛꯈꯤ, ꯏꯄꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯇꯟ ꯍꯥꯏꯅ ꯀꯧꯏ꯫ ꯑꯩꯍꯥꯛ ꯁꯒꯣꯜ ꯑꯁꯤ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯇꯜꯂꯝꯃꯤ, ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯍꯦꯛ ꯇꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯃꯤꯡꯕꯨ ꯀꯇꯟ ꯀꯇꯟ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯀꯇꯟ ꯀꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯤ ꯑꯩꯅ ꯐꯪꯖꯕꯗꯒꯤ ꯑꯩꯒꯤ ꯇꯜꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯑꯉꯝꯕ ꯍꯣꯠꯅꯖꯔꯒꯦ ꯈꯟꯗꯨꯅ ꯀꯟꯅ ꯁꯨ ꯅꯣꯝꯕ ꯍꯧꯖꯔꯛꯂꯦ꯫ ꯑꯩꯅ ꯂꯩꯕ ꯃꯐꯝꯗꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕꯨ ꯇꯟꯃꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯍꯥꯛ ꯃꯤ ꯇꯥꯗꯕ ꯑꯔꯥꯞꯄ ꯕꯣꯟ ꯑꯃꯗ ꯁꯒꯣꯜ ꯑꯗꯨꯒ ꯂꯩꯖꯔꯤ꯫ ꯑꯩꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯒꯣꯜ ꯍꯥꯏꯕ ꯁꯥꯁꯤ ꯅꯨꯡꯁꯤꯖꯩ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯁꯤꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯒꯤ ꯃꯤꯡꯁꯤ ꯌꯥꯝꯅꯗꯤ ꯐꯖꯩ, ꯑꯗꯨꯒ ꯐꯥꯎꯒꯗꯕ ꯑꯣꯏꯕ ꯃꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯗꯤ ꯇꯥꯔꯒ ꯅꯣꯛꯅꯤꯡꯕ ꯃꯤꯡ ꯑꯣꯏ꯫ ꯑꯗꯨꯅ ꯏꯄꯥ ꯏꯃꯥꯅ ꯊꯣꯟꯕꯤꯔꯛꯄ ꯃꯤꯡ ꯑꯣꯏꯕꯅ ꯏꯄꯥꯅ ꯑꯇꯣꯞꯄ ꯃꯤꯡ ꯊꯣꯜꯂꯔꯣꯏ꯫ ꯃꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯞꯂꯒꯦ꯫ ꯏꯆꯥꯒꯤ ꯀꯇꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯃꯩꯗ ꯀꯇꯟ ꯌꯥꯏ ꯍꯥꯏꯅ ꯉꯁꯤꯗꯒꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯍꯅꯨꯕ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯆꯥ ꯑꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯪꯖꯔꯦ, ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯆꯥꯒꯤ ꯃꯇꯝ ꯈꯔ ꯆꯥꯔꯨꯅꯕ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯌꯣꯝꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯟ ꯑꯅꯤꯗꯨ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯆꯔꯝꯗꯦ꯫ ꯑꯗꯨꯅ ꯀꯇꯟ ꯌꯥꯏ ꯀꯧꯕ ꯑꯗꯨꯅ ꯏꯄꯥ ꯏꯄꯥ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯈ꯭ꯔꯗꯨꯅ ꯃꯆꯥꯃꯛꯅꯤ ꯈꯟꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯦꯡ ꯍꯋꯥꯏ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯌꯣꯝꯕꯤꯔꯗꯨꯅ ꯍꯅꯨꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯒꯣꯜꯒꯤ ꯈꯨꯖꯤꯟꯊꯥꯡ, ꯀꯥꯇꯤ ꯑꯃꯗꯤ ꯌꯥꯆꯟꯅꯆꯤꯡꯕ ꯁꯥꯕꯟꯒ ꯀꯣꯟꯅꯅ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯟꯕꯤꯗꯨꯅ ꯃꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯦ꯫ ꯃꯗꯨꯗ ꯑꯍꯟ ꯑꯅꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯒ ꯀꯇꯟ ꯌꯥꯏꯅ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ ꯑꯃꯁꯨꯡ ꯄꯥꯕꯨꯡꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯁꯤꯡꯕ ꯉꯝꯖꯒꯅꯤ? ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯅ ꯌꯥꯎꯖꯔꯛꯄ ꯍꯥꯏꯕꯕు ꯁꯦꯟ ꯁꯤꯀꯤ ꯑꯁꯤꯃꯇꯪ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯒꯤ ꯅꯐꯝꯗ ꯀꯠꯆꯔꯝꯒꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤ ꯑꯅꯤ ꯑꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯏꯆꯥ ꯑꯃꯒꯤ ꯃꯐꯝꯗ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯤꯕꯅꯤ꯫ ꯄꯩꯁꯥꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯄꯥꯅ ꯅꯍꯥꯛ ꯑꯊꯣꯏꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯁꯤ ꯂꯣꯏꯔꯝꯗꯥꯏꯗ ꯅꯍꯥꯛ ꯅꯪꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯧꯕ ꯂꯥꯛꯀꯗꯧꯕꯅꯤ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯏꯆꯥ ꯑꯣꯏꯔꯕ ꯅꯍꯥꯛꯀꯤꯅꯤ꯫ ꯅꯄꯨꯛꯅꯤꯡꯗ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯒꯅꯨ꯫ ꯅꯤꯄꯥꯗꯤ ꯅꯤꯄꯥ ꯑꯣꯏꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯑꯍꯟ ꯑꯅꯤꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯁꯒꯣꯜꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯀꯟꯅ ꯆꯠꯈꯤ꯫ ꯄꯣꯔꯛꯂꯤꯕ ꯄꯣꯠꯌꯥꯝ ꯑꯗꯨ ꯊꯥꯖꯔꯒ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯗꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯀꯌꯥꯗ ꯋꯥꯖꯔꯨꯔꯕ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯠꯊꯣꯛꯂꯝꯗꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯖꯕꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯈꯨꯖꯤꯟ ꯀꯛꯄꯤꯔꯒꯅꯤ, ꯅꯥꯁꯣꯡꯁꯨ ꯀꯛꯄꯤꯔꯒꯅꯤ, ꯑꯗꯨꯒ ꯅꯊꯛꯇ ꯁꯥꯕꯟ ꯍꯥꯞꯄꯁꯨ ꯇꯝꯕꯤꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯑꯁꯤ ꯃꯁꯥꯗꯨ ꯈꯔ ꯍꯪꯒꯠꯆꯔꯗꯨꯅ ꯈꯔ ꯈꯔ ꯅꯣꯏꯖꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯀꯇꯟ ꯌꯥꯏꯅ ꯁꯒꯣꯜꯒꯤ ꯈꯨꯖꯤꯟ, ꯃꯁꯣꯡ, ꯃꯅꯥ ꯄꯨꯝꯅꯃꯛ ꯀꯛꯆꯔꯗꯨꯅ ꯃꯁꯥ ꯁꯦꯡꯅ ꯏꯔꯨꯕꯤꯔꯒ ꯃꯊꯛꯇ ꯁꯥꯕꯟ ꯍꯥꯞꯂꯗꯨꯅ ꯁꯒꯣꯜ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯑꯩꯅ ꯇꯣꯡꯕ ꯑꯁꯤ ꯋꯥꯕ꯭ꯔꯥ? ꯇꯣꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯁꯥꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯪꯒꯠꯇ꯭ꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯎꯔꯛ ꯑꯗꯨ ꯐꯥꯎꯔꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯇꯟ ꯌꯥꯏꯅ ꯉꯛꯂꯗꯨꯅ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯅꯁꯥꯗꯨ ꯐꯔꯕ ꯀꯥꯟꯗ ꯃꯥꯂꯦꯝ ꯑꯁꯤ ꯁꯤꯟ ꯊꯨꯡꯅ ꯊꯧꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯣꯛꯂꯁꯤ꯫ ꯅꯁꯥ ꯐꯔꯕ ꯀꯥꯟꯗ ꯆꯠꯁꯤ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯈꯥꯝꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯂꯥꯡꯖꯗꯨꯅ ꯄꯤꯖꯈꯤ꯫ ꯃꯍꯥꯛ ꯃꯃꯣꯟ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯑꯁꯤ ꯃꯃꯥꯡꯉꯩꯗ
ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯃꯅ ꯅꯤꯂ, ꯑꯃꯅ ꯕꯁꯨ ꯍꯥꯏꯅ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯅꯗꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝꯕ ꯅꯤꯂ ꯑꯁꯤ ꯄꯥꯈꯪ ꯐꯥꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯏꯕꯦꯝꯃ ꯄꯗꯃꯥ ꯀꯧꯕꯤ ꯑꯁꯤꯒ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯁꯤ ꯂꯦꯞꯅꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯣꯟꯄꯨꯔꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯁꯤꯡꯍ ꯀꯧꯕ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯖꯕꯕꯨ ꯌꯦꯡꯕ ꯂꯥꯛꯄꯗ ꯀꯩꯅꯥ ꯑꯁꯤꯒꯤ ꯅꯤꯡꯊꯤꯕ ꯐꯖꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯉꯥꯎꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤ ꯊꯥꯖꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯖꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯍꯥꯏꯅ ꯁꯤꯡꯅꯈꯤꯕ ꯑꯃ ꯂꯩꯖꯔꯦ, ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯔꯒꯅꯨ, ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯕ ꯑꯁꯤꯗ ꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯣꯡꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯂꯧꯁꯤ ꯍꯥꯏꯔꯕꯁꯨ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯤꯂ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯁꯨ ꯑꯀꯟꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯔꯕ ꯅꯤꯄꯥꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯍꯥꯠꯇꯨꯅ ꯑꯩꯒꯤ ꯃꯤꯠꯅ ꯎꯗꯅꯕ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯨꯅꯤꯁꯤꯡꯅ ꯂꯥꯏ ꯅꯤꯡꯐꯝ ꯊꯤꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯂꯕꯗ ꯃꯃꯩꯊꯪꯗ ꯃꯨꯅꯤ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯍꯥꯛꯅ ꯃꯨꯅꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯨꯅꯤꯒꯤ ꯆꯥꯅꯕ ꯑꯍꯥꯎ ꯑꯊꯨꯝ ꯄꯨꯔꯗꯨꯅ ꯃꯨꯅꯤꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯇꯧꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯃꯨꯅꯤ ꯑꯁꯤꯅ ꯄꯦꯜꯂꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯜꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯣ? ꯅꯪꯅ ꯏꯐꯝꯗꯒꯤ ꯀꯔꯝꯕ ꯑꯄꯥꯝꯕ ꯌꯥꯎꯕꯒꯦ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯅꯅꯥꯏꯅ ꯄꯥꯝꯕ ꯑꯁꯤꯗꯪ ꯃꯨꯅꯤꯗꯦꯕꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯋꯥꯁꯛꯄꯤꯈꯣ, ꯀꯣꯟꯅ ꯅꯅꯥꯏ ꯍꯥꯏꯖꯒꯦ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯨꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯏꯄꯥꯒꯤ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯔꯦꯞꯄ ꯋꯥ ꯊꯝꯂꯕꯗ ꯃꯨꯅꯤꯒꯤ ꯋꯥꯗꯨ ꯇꯥꯖꯔꯒ ꯃꯟꯁꯤꯡꯍ ꯀꯧꯕ ꯅꯤꯡꯊꯧ ꯃꯆꯥꯅ, ꯃꯨꯅꯤꯗꯦꯕ, ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯍꯨꯅ ꯑꯣꯜꯍꯟꯅꯤꯡꯕ ꯄꯣꯠꯁꯛ ꯑꯣꯜꯍꯟꯗꯨꯅ ꯑꯩꯅ ꯄꯤꯖꯅꯤꯡꯕ ꯃꯤꯗ ꯄꯤꯖꯕ ꯌꯥꯕ ꯃꯟꯇ꯭ꯔ ꯑꯃꯇꯪ ꯇꯝꯕꯤꯌꯨ꯫ ꯅꯅꯥꯏꯍꯥꯛꯇꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯅꯥꯏꯒꯤꯗꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯅꯥꯏꯗ ꯌꯦꯡꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯖꯣꯏ ꯇꯧꯕ ꯉꯝꯅꯅꯕ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯍꯨꯕꯨ ꯄꯣꯠꯁꯛ ꯑꯃ ꯑꯣꯜꯍꯟꯗꯨꯅ ꯌꯦꯡꯅꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗ ꯑꯍꯥꯎꯕ ꯀꯜꯂꯛꯄ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯎꯍꯟꯕ ꯉꯝꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯕꯤꯌꯨ꯫ ꯃꯨꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯈꯟꯊꯕ ꯇꯧꯍꯧꯗꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔ ꯑꯗꯨꯃꯛ ꯇꯝꯕꯤꯔꯦ꯫ ꯃꯗꯨꯗ ꯖꯣꯕꯔꯥꯖ ꯃꯟꯁꯤꯡꯍ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯑꯩꯒꯤ ꯔꯥꯅꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯍꯥꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯗꯃꯥ ꯑꯃꯗꯤ ꯅꯤꯂ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯂꯨꯍꯣꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯃꯅꯥꯎꯅꯤꯄꯥ ꯕꯁꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯃꯟꯁꯤꯡꯍ ꯀꯧꯕ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯥꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯂꯗꯨꯅ ꯂꯥꯛꯂꯕꯗ ꯄꯗꯃꯥ ꯑꯃꯗꯤ ꯅꯤꯂ ꯀꯧꯕ ꯖꯨꯕꯔꯥꯖ ꯑꯅꯤ ꯑꯁꯤꯗꯤ ꯂꯨꯍꯣꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯗ ꯑꯩꯒꯤ ꯃꯟꯇ꯭ꯔꯅ ꯍꯨꯅ ꯑꯣꯜꯍꯟꯕ ꯑꯣꯏꯁꯤꯡ ꯑꯁꯤ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯖꯒꯅꯤ? ꯃꯍꯥꯛ ꯌꯥꯝꯅ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯂ ꯀꯧꯕ ꯖꯨꯕꯔꯥꯖꯀꯤ ꯃꯅꯥꯎ ꯕꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃ ꯑꯅꯤꯒꯤ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯣꯟꯗ ꯆꯠꯇꯨꯅ ꯃꯁꯥꯅ ꯑꯍꯥꯎꯕ ꯎꯍꯩ ꯍꯦꯛꯄ ꯆꯠꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯟꯁꯤꯡꯍꯒ ꯕꯁꯨꯒ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯃꯟꯁꯤꯡꯍꯅ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯕꯁꯨꯕꯨ ꯌꯦꯡꯂꯗꯨꯅ ꯀꯧꯔꯛꯈꯤ, ꯍꯣ ꯆꯠꯂꯤꯕ ꯃꯔꯨꯞ, ꯑꯩꯍꯥꯛ ꯙꯣꯟꯄꯨꯔꯤꯗꯒꯤꯅꯤ, ꯏꯃꯤꯡꯅ ꯃꯟꯁꯤꯡꯍ ꯀꯧꯏ꯫ ꯑꯩꯍꯥꯛ ꯂꯩꯕꯥꯛ ꯑꯁꯨꯝ ꯀꯣꯏꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯖꯗꯕꯅ
Marupu hek ujabada aigi marup oijarage haina aina khanjakhre. Maram asina marupna sanbirabadi aiga marup oisi hairaki. Mansingagi wadu taraga Basu kauba ningthau macha asina harauna. Phare marup aikoi animak marup oirasi haiduna makut painare. Maduda Mansingana harauraduna magi khawadudagi huna olanba phajakraba hayamunba ama putholaduna magi marup oiraba Basugi mafamda pire. Marup aikoi ani marup oirabanina aigi lebakta panba hayasi matang marupna laubi hauro haiduna hai thiba chaliba Basu kauba ningthau macha asida pire. Basuna hai adubu hek ubaga magi thamoida yamna angakpa mawongda pamlammi. Hai asidi aikoi lebakta panba udri. Mabingna kari kaubage haina Basuna hangjaraki. Magi wadu taraga Mansinghana Marup hai asigi mamingdi usinar kawi. Mahaudi saraga khangani. Basuna hoine magi manam asisu sinar manam nami hairaki. Mansinghana marup adudi aihak amuk sasakhrage. Hayemuk lakpada hai asi yamna pujaraki hairam laga sagon tongduna satkhre. Basu kauba ningthaugi macha asisu hai adu phangbadagi mayamba amadi mataima mapa ningthau amasung mama maharani punamakka chaminaruragani khanduna hai puraduna konungda lakhi. Mahakna hai adubu mataimada yamna harauna pirabada mataimaduna nungsijaraba manau nipana piriba hai adu ningthina magi saruk semladuna ningthau maharani mapuroiba amadi manau nupagi saruk piraduna hai adu makoina amukta chadriba oibana manambu nungthina namkhreda. Kari haibu kaubage haina duna magi saruk singdu chanakhre. Maduda huna olanba mayagi hai oibana makoi charuba khudingmak mafam khangdana sirabada ikon kona charuba manau nipa Basu kauba sina hugi saina phanglakpa matamda khalakhi. Ngasi aina sakhangnabada ngairiba nipa adugi mawa lauduna mabu thajarubadagi aigi nungsijaraba ipa ima iyamba itaima punamak mathwai thakre. Aisu siragani. Basu kauba aidi afaba mapok phanglaroi. Aina pangbadagi mibu thajarubadagi aigi thawaidagi suyana nungsijaba iyambabu aina pusilakpa haina sihalaba. Iyamba nanawa pangba ibu warobiraganu. Handaki mapokti nanawa aina pangbadagi iyamba itaimagi saba phangdana migi langda thuduna sijaba tare. Karigumba mapok haiba aduna mathangi mapok lairamba tarabadi nanaudi imingsu handaki mapokta Basu haina kaurabanina sage jata pokpa tare. Aduna iyamba itaimagi saba taujanaba sagol khongdang oina poksaduna ningthaugi konungda iyamba nahakpu ngaijaduna leijaramgi. Iyamba nahaknasu aibu ubada nungsibiba oyu. Aduga ainasu iyambabu ujabada mapok amagi iyamba itaima aduni haiba khangjagi. Ipa ningthau ima maharani nakoidi hayengmuki mapoktadi nachadhara pandaba oiragani. Maduda aigi iyamba siga thengnabada nakoina poksaba nachagum khanjaba oijaru. Nakoina iyambabu nachagum khanduna luna taujarabada mana tonggadoriba sagol aduna nakoigi nacha pangba aina onba sagol khongdang adu oiduna iyambana nakoigi seba tauba aduda aisu yaujage haina siramdai aduda makut ani lonaraga sembiba mapuda khurumjaraki. Aduga asumnasu sap ama taurakhi. Ngasi aingonda chaba yadaba hugi masak oiraba hai asibu pijaram libani pana hakti nangi sagaiga konana aigi ithakta lanjadraba iyamba sina tongduna nakoi punamakpu hatuna ngasi aikoi punamakpu haliba sigi laman singbo oisinu. Aina hairiba punamaksi aina singba dharma satpa kaidaba oirabadi soidanamak thokpa oisinu. Wai singsi hairam laga Basu kauba ningthau macha atombadu mathwai thaki. Maduda konungda leiriba mipum khudingmakna yamna ngaknakhi. Siraba punamakpu seba tauki. Aduna handak katan yaina thengnariba ahan ani asi atopa nati. Nahan muki mapokta makoibu pokpiramba
ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯤ ꯃꯆꯥ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯍꯟ ꯑꯁꯤꯅ ꯀꯇꯟꯌꯥꯏ ꯀꯧꯕ ꯑꯁꯤꯕꯨ ꯍꯦꯛ ꯎꯕꯗ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯌꯧꯅ ꯇꯨ ꯆꯨꯡꯈꯤ꯫ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯕ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯎꯖꯈꯤ꯫ ꯀꯇꯟꯌꯥꯏꯅ ꯁꯒꯣꯜꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯍꯟ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯄꯥ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯃꯍꯥꯛ ꯑꯁꯣꯡꯕ ꯕꯣꯟꯗ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯥꯅ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯂꯩꯕꯁꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ." ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯤꯄꯥ ꯑꯃꯒ ꯁꯒꯣꯜ ꯑꯃꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨ ꯎꯔꯒ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯍꯟ ꯑꯣꯏꯔꯛꯂꯤ꯫ ꯏꯆꯥ ꯅꯤꯄꯥ ꯑꯗꯨ ꯍꯟꯗꯛ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯆꯠꯈ꯭ꯔꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯈꯥꯝꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯗꯨꯅ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯛꯂꯕꯅꯤꯅ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯗꯨꯗ ꯁꯤꯟꯅꯔꯒ ꯃꯥꯅ ꯄꯤꯖꯕ ꯆꯥꯔꯒ ꯑꯩꯈꯣꯏꯗꯤ ꯃꯄꯨꯒꯤ ꯅꯥꯝ ꯁꯣꯟꯗꯨꯅ ꯂꯦꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯁꯨ ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯥ? ꯑꯩꯁꯨ ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝ ꯈꯟꯗꯨꯅ ꯃꯥꯕꯨ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯟꯗꯛꯃꯨꯛꯇꯤ ꯆꯠꯈ꯭ꯔꯒꯅꯨ, ꯅꯪꯒꯤ ꯑꯄꯥꯝꯕ ꯏꯃꯧ ꯑꯃ ꯊꯤꯔꯒ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯁꯤ" ꯍꯥꯏꯒꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯖꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯃꯧꯀꯥꯛ ꯍꯥꯏꯕꯗꯨ ꯐꯪꯂꯒꯗꯧꯔꯕꯅꯤ ꯍꯥꯏꯖꯔꯒ ꯃꯃꯣꯟꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯍꯟ ꯑꯗꯨꯅ ꯃꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯈꯟꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯊꯣꯡꯒꯥꯟ ꯊꯣꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯖꯩ꯫ ꯀꯇꯟꯌꯥꯏ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯋꯥꯠꯂꯛꯇꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯤ ꯍꯥꯏꯕ ꯑꯍꯟ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩꯗꯤ ꯅꯪꯅ ꯈꯔ ꯁꯣꯟꯕ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ." ꯀꯇꯟꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯒꯣꯜ ꯑꯗꯨꯅ ꯆꯠꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯨ ꯈꯤꯡ ꯈꯤꯡ ꯂꯥꯎꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤ꯫ ꯃꯗꯨ ꯎꯔꯒ, "ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗ ꯅꯍꯥꯛ ꯈꯔ ꯋꯥꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯩꯁꯨ ꯅꯪꯕꯨ ꯄꯨꯅꯤꯡꯂꯤ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯁꯥꯕꯟ ꯍꯥꯞꯆꯤꯟꯗꯨꯅ ꯃꯍꯥꯛ ꯑꯍꯟ ꯑꯅꯤꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄꯗꯨ ꯎꯔꯒ ꯍꯔꯥꯎꯅ "ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯎꯔꯒ ꯑꯍꯟ ꯑꯗꯨ ꯀꯞꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, "ꯅꯍꯥꯛ ꯁꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ." ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯂꯣꯏꯖꯔꯝꯕ ꯁꯒꯣꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯄꯤ꯫ ꯑꯍꯟ ꯑꯗꯨꯅ "ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯅꯪꯕꯨ꯫ ꯑꯩꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯆꯥꯒꯨꯝ ꯈꯟꯖꯗꯨꯅ ꯌꯣꯛꯆꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯗꯒꯤ ꯏꯆꯥ ꯅꯤꯄꯥ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯔꯗꯤ ꯐꯥꯊꯖꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯅ ꯃꯥꯡꯈ꯭ꯔꯦ ꯁꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯔꯨꯔꯕ ꯁꯒꯣꯜ ꯅꯪꯁꯨ ꯂꯥꯛꯂꯕꯗ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯋꯥꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯅꯆꯥ ꯅꯤꯄꯥ ꯂꯥꯛꯂꯦ꯫ ꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯁꯒꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯩ ꯑꯣꯛꯊꯣꯛꯄꯤꯌꯨ." ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯩ ꯄꯨꯊꯣꯛꯂꯛꯇꯨꯅ ꯃꯩ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯀꯇꯟꯕꯨ ꯌꯦꯡꯖꯔꯒ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯇꯕꯗꯤ ꯀꯔꯤ ꯇꯧꯔꯦ? ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯇꯤ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯄꯒꯦ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯃꯥꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯊꯨꯅ ꯁꯤꯒꯗꯧꯔꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯅꯨ꯫ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯋꯥꯈꯜ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ꯫ ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ
ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯋꯥꯕꯗꯨ ꯅꯪꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯕ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯀꯇꯟ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯞꯄꯤ꯫ ꯃꯃꯥ ꯑꯗꯨꯅ ꯀꯞꯄ ꯎꯔꯒ ꯀꯇꯟ ꯑꯃꯗꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯏ꯫ ꯁꯒꯣꯜ ꯑꯣꯏꯔꯤꯕ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯕꯁꯨ ꯀꯧꯕ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯅ ꯑꯣꯟꯕ ꯁꯒꯣꯜ ꯑꯗꯨꯅꯗꯤ ꯃꯃꯥ ꯑꯗꯨꯕꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯒꯤ ꯃꯄꯣꯛꯇ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯂꯥꯡꯒꯣꯜ ꯂꯥꯛꯈꯤꯕꯅ ꯃꯤꯔꯣꯟꯗꯤ ꯊꯣꯛꯇꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯈꯜꯂꯤ, ꯏꯃꯥ ꯑꯁꯤꯅ ꯑꯩꯅ ꯂꯥꯛꯄ ꯑꯁꯤꯕꯨꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯏꯌꯥꯝꯕꯅ ꯑꯣꯏꯔꯛꯄ ꯀꯇꯟ ꯀꯧꯕ ꯃꯆꯥ ꯑꯁꯤꯕꯨꯗꯤ ꯃꯥꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯁꯨ ꯃꯆꯥꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯒꯅꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯤ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯔꯨꯞ ꯑꯣꯏꯔꯁꯤ ꯑꯩꯅ ꯄꯣꯔꯛꯄ ꯍꯩ ꯑꯁꯤꯃꯇꯪ ꯃꯔꯨꯞꯀꯤ ꯅꯐꯝꯗ ꯄꯤꯔꯕꯅꯤ꯫ ꯃꯁꯤ ꯌꯨꯝꯗ ꯄꯨꯕꯤꯔꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥ ꯇꯧꯗꯨꯅ ꯄꯤꯔꯝꯕ ꯍꯩ ꯑꯗꯨ ꯑꯩꯅ ꯃꯥꯒꯤ ꯃꯌꯥꯅꯤ ꯈꯪꯗꯕꯗꯒꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯏꯌꯥꯝꯕ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯄꯤꯔꯗꯨꯅ ꯏꯇꯩꯃꯅ ꯈꯪꯖꯗꯕꯅꯤꯅ ꯍꯔꯥꯎꯅ ꯍꯩ ꯑꯗꯨꯕꯨ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯔꯨꯛ ꯃꯆꯦꯠ ꯃꯆꯦꯠ ꯇꯝꯂꯗꯨꯅ ꯄꯤꯔꯕꯗ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯏꯌꯥꯝꯕ, ꯄꯥꯕꯨꯡ, ꯏꯃꯥ, ꯏꯇꯩꯃ ꯄꯨꯝꯅꯃꯛꯅ ꯆꯥꯔꯕꯗ ꯑꯩꯁꯨ ꯍꯩꯗꯨꯒꯤ ꯃꯍꯥꯎ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯆꯦꯠ ꯈꯔ ꯑꯩꯒꯤ ꯇꯝꯂꯤꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯆꯥꯔꯨꯕꯅꯤ꯫ ꯑꯩꯅ ꯍꯩ ꯑꯗꯨ ꯍꯦꯛ ꯆꯥꯕ ꯂꯣꯏꯕꯒ ꯄꯥꯕꯨꯡ, ꯏꯃꯥ, ꯏꯌꯥꯝꯕ, ꯏꯇꯩꯃ ꯄꯨꯝꯅꯃꯛ ꯂꯩꯃꯥꯏ ꯊꯛꯇ ꯇꯨꯗꯨꯅ ꯁꯤꯔꯕꯗ ꯑꯩꯒꯤ ꯀꯣꯛ ꯊꯕꯥꯛ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯛꯂꯕꯗ ꯑꯩꯅ ꯈꯟꯈꯤ, ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯄꯪꯕꯗꯒꯤ ꯃꯤꯅ ꯃꯌꯥ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯗꯨꯗ ꯑꯩꯅ ꯊꯥꯖꯗꯨꯅ ꯃꯌꯥꯒꯤ ꯍꯩ ꯑꯗꯨꯕꯨ ꯏꯃꯥ ꯁꯛꯂꯕꯤ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯍꯔꯥꯎꯅ ꯁꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯅꯕ ꯏꯇꯩꯃꯅ ꯍꯩ ꯑꯗꯨꯕꯨ ꯁꯦꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯩ ꯑꯗꯨꯅ ꯃꯌꯥꯒꯤ ꯍꯨꯒꯤ ꯍꯩ ꯑꯣꯏꯔꯝꯗꯨꯅ ꯃꯊꯪ ꯃꯊꯪ ꯇꯨꯗꯨꯅ ꯁꯤꯔꯕꯗ ꯑꯩꯅ ꯀꯣꯟꯅ ꯆꯥꯔꯨꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯍꯨ ꯄꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯤꯒꯤ ꯃꯌꯥꯒꯤ ꯂꯥꯡꯗ ꯑꯩꯍꯥꯛ ꯊꯨꯈ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯗꯨꯅ ꯅꯤꯖꯈꯤ, ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯋꯣ, ꯅꯅꯥꯏ ꯑꯩꯗꯤ ꯊꯣꯏꯅ ꯂꯥꯟꯖꯗꯕꯅꯤ, ꯅꯅꯥꯏꯅ ꯄꯪꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯌꯥꯝꯕ, ꯏꯇꯩꯃ, ꯄꯥꯕꯨꯡ, ꯏꯃꯥ ꯄꯨꯝꯅꯃꯛ ꯅꯅꯥꯏꯅ ꯍꯥꯠꯄ ꯇꯥꯈ꯭ꯔꯦ꯫ ꯃꯄꯨ ꯅꯪꯅ ꯎꯕꯤꯕ ꯈꯪꯕꯤꯕ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯄꯪꯕꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡꯍꯟꯕ ꯑꯣꯏꯔꯕꯅ ꯑꯩꯒꯤ ꯃꯄꯣꯛꯇꯤ ꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛ ꯁꯒꯣꯜ ꯍꯥꯏꯕ ꯁꯥ ꯑꯗꯨ ꯑꯣꯏꯅ ꯃꯄꯣꯛ ꯃꯁꯛ ꯈꯪꯕ ꯏꯄꯥ, ꯏꯃꯥ, ꯏꯌꯥꯝꯕ, ꯏꯇꯩꯃ ꯄꯨꯝꯅꯃꯛꯅ ꯄꯣꯛꯂꯤꯕꯗꯨ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯃꯄꯣꯛ ꯈꯪꯖꯔꯕꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯖꯗꯨꯅ ꯑꯩꯒꯤ ꯏꯊꯛꯇ ꯃꯈꯣꯏꯅ ꯇꯣꯡꯕꯤꯗꯨꯅ ꯅꯅꯥꯏ ꯑꯩꯅ ꯄꯪꯕꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤꯒꯤ ꯗꯣꯁ ꯀꯣꯛꯆꯒꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯅꯤꯖꯔꯒ ꯕꯁꯨ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯅꯤꯡꯉꯝꯗꯅ ꯊꯋꯥꯏ ꯊꯥꯗꯣꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯑꯍꯟ ꯑꯁꯤꯒꯤ ꯁꯒꯣꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯗꯨꯅ ꯑꯍꯟ ꯑꯁꯤꯅ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯆꯥꯅꯤꯡꯕ ꯄꯨꯝꯅꯃꯛ ꯆꯠꯂꯤ꯫ ꯃꯗꯨꯗ ꯁꯒꯣꯜ ꯑꯁꯤꯅ ꯃꯄꯥꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕꯅꯤ, ꯃꯃꯥꯒꯤ ꯁꯦꯕा ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯇꯟ ꯑꯁꯤꯅ ꯄꯣꯛꯂꯦ ꯈꯪꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯁꯤꯔꯗꯨꯅ ꯃꯄꯥ ꯑꯣꯏꯕ ꯑꯍꯟ ꯑꯗꯨꯅ ꯃꯊꯃꯣꯏ ꯀꯥꯏꯅ ꯇꯥꯏꯕꯪꯗ ꯃꯆꯥ ꯀꯥꯏꯅꯕꯒꯨꯝ ꯋꯥꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯁꯒꯣꯜ ꯁꯪꯗ ꯃꯍꯥꯛ ꯑꯃꯨꯛ ꯄꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯣꯏꯕ ꯀꯇꯜ ꯑꯁꯤꯕꯨ ꯉꯥꯏꯖꯔꯛꯄ ꯃꯇꯝ ꯀꯨꯏꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯌꯥꯝꯅ ꯆꯥꯁꯤꯟ ꯊꯛꯆꯤꯟꯗꯨꯅ ꯏꯁꯥ ꯑꯁꯤ ꯐꯔꯛꯄ ꯇꯥꯔꯕꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯏꯁꯥ ꯐꯠꯇꯅꯕ ꯆꯥꯕ ꯄꯦꯠꯂꯒꯦ ꯈꯟꯗꯨꯅ ꯆꯥꯕ ꯌꯥꯝꯅ ꯄꯦꯠꯂꯦ꯫ ꯆꯥꯕꯗꯤ ꯈꯔꯗ ꯆꯥꯔꯒ ꯏꯁꯤꯡꯅ ꯍꯦꯟꯅ ꯊꯛꯇꯨꯅ ꯃꯊꯤ ꯑꯄꯦꯠꯄ ꯐꯥꯏꯗꯨꯅ ꯑꯅꯥꯕ ꯁꯒꯣꯜ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯒꯣꯜ ꯑꯁꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯌꯦꯡꯕꯗ ꯐꯥꯎꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ
ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯃꯥꯏꯕꯁꯤꯡꯕꯨ ꯍꯤꯗꯥꯛ ꯊꯥꯗꯨꯅ ꯂꯩꯔꯛꯈꯤꯕ ꯁꯒꯣꯜꯅꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯍꯟꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯗꯕꯅ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯃꯊꯤ ꯃꯌꯨꯡ ꯃꯔꯛꯇ ꯀꯨꯟꯗꯨꯅ ꯂꯩꯔꯕꯗ, ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯊꯤ ꯃꯌꯨꯡ ꯇꯩꯔꯕꯗ, ꯌꯦꯡꯕ ꯌꯥꯔꯛꯇ꯭ꯔꯕꯗ, ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯁꯤ ꯀꯥꯟꯅꯔꯔꯣꯏ, ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ, ꯁꯒꯣꯜ ꯁꯪ ꯑꯁꯤꯗ ꯁꯤꯍꯟꯒꯨꯝꯁꯤ, ꯃꯍꯥꯛ ꯃꯍꯤꯛ ꯆꯦꯜꯂꯕ ꯁꯒꯣꯜꯅꯤ, ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤ ꯁꯣꯏꯗꯅ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤꯡ ꯑꯁꯤꯗ ꯂꯧꯅꯔꯛꯀꯅꯤ, ꯃꯍꯥꯛꯄꯨ ꯑꯔꯥꯞꯄ ꯃꯐꯝꯗ ꯐꯨꯝꯖꯤꯜꯂꯨꯔꯣ ꯍꯥꯏꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯕꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯐꯨꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯗ, ꯀꯥꯇꯟꯅ ꯎꯆꯤ ꯑꯃ ꯄꯨꯔꯒ ꯂꯧꯅꯤꯡꯕ ꯃꯤꯗ ꯌꯣꯟꯒꯦ ꯂꯥꯛꯄꯗ ꯊꯦꯡꯅꯗꯨꯅ ꯁꯒꯣꯜ ꯑꯁꯤ ꯃꯥꯅ ꯐꯨꯝꯖꯤꯟꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯣꯄꯥꯛ ꯊꯪꯆꯧ ꯂꯧꯍꯧꯔꯒ ꯎꯆꯤꯒꯤ ꯃꯃꯜ ꯁꯤꯀꯤ ꯑꯃ ꯁꯒꯣꯜ ꯐꯨꯝꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯝꯅꯃꯛ ꯄꯨꯔꯒ ꯁꯒꯣꯜꯁꯤꯡꯗꯨꯅ ꯃꯤꯅ ꯎꯔꯣꯏꯗꯕ, ꯃꯤ ꯌꯧꯗꯕ ꯃꯐꯝꯗ ꯁꯪ ꯁꯥꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯃꯆꯤꯟꯖꯥꯛ ꯅꯤꯡꯊꯤꯅ ꯄꯤꯖꯔꯒ ꯁꯦꯕꯥ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯣꯏꯈꯠꯂꯛꯇꯨꯅ ꯉꯁꯤꯗꯤ ꯐꯖꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯁꯒꯣꯜ ꯑꯁꯤꯅꯗꯤ ꯀꯇꯟꯕꯨ ꯃꯌꯥꯝꯕꯅꯤ ꯍꯥꯏꯅ ꯈꯪꯉꯤ, ꯃꯥꯇꯕꯨ ꯉꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯁꯔꯨꯗ ꯅꯞꯇꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯌꯥꯝꯕ ꯀꯇꯟ ꯑꯗꯨꯕꯨ ꯎꯖꯕꯗ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯃꯌꯥꯝꯕ ꯅꯤꯜꯂ ꯀꯧꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯟ ꯑꯗꯨ ꯑꯣꯏꯅ ꯎꯖꯩ꯫ ꯑꯗꯨꯒ ꯀꯇꯟ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯎꯕꯗꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯣꯏꯕ ꯀꯇꯟ ꯌꯥꯏꯕꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯕ, ꯑꯗꯨꯒ ꯁꯒꯣꯜ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨꯗ ꯁꯒꯣꯜ ꯑꯣꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯈꯜꯂꯤ, ꯏꯃꯥ ꯑꯁꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛ ꯑꯗꯨꯒꯤ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗ꯭ꯔꯦ, ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤ ꯀꯌꯥꯗ ꯇꯣꯜꯂꯤꯕꯅꯣ ꯈꯟꯗꯨꯅ ꯁꯒꯣꯜ ꯃꯃꯤꯠꯇ ꯃꯄꯤ ꯑꯔꯠꯄ ꯂꯩꯇꯅ ꯁꯤꯟꯊꯔꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯍꯥꯏꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯁꯤꯔꯥ? ꯑꯁꯨꯝ ꯍꯥꯏꯅ ꯍꯪꯂꯒ ꯁꯒꯣꯜ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯂꯛꯄꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯔꯠꯄ ꯂꯩꯇꯅ ꯁꯤꯟꯊꯔꯗꯨꯅ ꯂꯩꯔꯤꯕ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯃꯑꯣꯡ ꯎꯔꯒ ꯃꯃꯥ ꯑꯗꯨꯅ, ꯏꯁ, ꯁꯒꯣꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ, ꯅꯍꯥꯛꯄꯨ ꯅꯠꯇꯕ꯭ꯔꯥ? ꯅꯍꯥꯛꯅ ꯁꯤꯈꯤꯕꯗ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯑꯋꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯌꯥꯎꯅ ꯂꯥꯛꯂꯕ ꯑꯁꯤꯗꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒꯅꯤ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯔꯥꯏꯕꯛꯇ ꯅꯥꯟꯕꯤꯔꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯏꯃꯥꯅ ꯄꯨꯟꯅ ꯎꯖꯕ ꯐꯪꯕ ꯑꯁꯤꯗꯤ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯖꯕ ꯅꯤꯡꯖꯕ, ꯑꯗꯨꯅ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯔꯗꯨꯅ ꯏꯆꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯎꯖꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯀꯞꯂꯤꯕꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯣꯏꯔꯝꯕ ꯁꯒꯣꯜ ꯁꯤꯈ꯭ꯔꯕ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯄꯣꯛ ꯃꯁꯛ ꯈꯪꯕ ꯑꯣꯏꯕꯅ ꯃꯃꯥ ꯑꯗꯨꯕꯨ ꯎꯖꯕꯗ ꯅꯍꯥꯟ ꯃꯄꯣꯛꯇ ꯃꯃꯥ ꯑꯣꯏꯔꯝꯕꯤ ꯃꯍꯥꯛꯅ ꯃꯤꯒꯤ ꯃꯌꯥꯒꯤ ꯍꯩ ꯄꯤꯖꯗꯨꯅ ꯁꯤꯈꯤꯕ ꯃꯃꯥ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯋꯥꯔꯧꯗꯨꯅ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯤꯕꯅꯤ ꯈꯟꯗꯨꯅ ꯀꯞꯂꯨꯕꯅꯤ꯫ ꯃꯃꯥ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯖꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ ꯍꯥꯏꯅ ꯀꯧꯔꯒ ꯀꯞꯂꯛꯄ ꯑꯗꯨ ꯇꯥꯕꯗ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯁꯒꯣꯜ ꯃꯈꯣꯡ ꯈꯨꯃꯥꯡ ꯑꯅꯤ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯀꯨꯟꯊꯖꯔꯒ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯛꯂꯤ꯫ ꯃꯃꯤꯠꯇ ꯃꯄꯤ ꯑꯔꯠꯄ ꯂꯩꯇꯅ ꯁꯤꯟꯊꯔꯗꯨꯅ ꯃꯆꯤꯟ ꯑꯗꯨꯅ ꯃꯃꯥꯒꯤ ꯐꯅꯦꯛ ꯐꯤꯖꯤ ꯆꯤꯛꯂꯗꯨꯅ ꯁꯒꯣꯜ ꯀꯞꯂꯦ꯫ ꯁꯒꯣꯜꯒꯤ ꯃꯇꯧ ꯎꯔꯒ ꯃꯄꯥ ꯑꯣꯏꯕ ꯑꯍꯟ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯣꯏꯔꯕ ꯀꯇꯟ ꯌꯥꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯑꯗꯨꯅ ꯃꯄꯥ ꯌꯦꯡꯂꯒ, ꯃꯄꯥ, ꯅꯍꯥꯛꯄꯨ ꯁꯤꯈ꯭ꯔꯕ ꯏꯆꯥ ꯁꯒꯣꯜ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯅꯆꯥꯒꯤ ꯆꯥꯅꯕ ꯑꯐꯕ ꯁꯖꯤꯛ ꯈꯔ ꯐꯥꯟꯕꯤꯔꯨ, ꯑꯩꯅ ꯅꯆꯥ ꯀꯇꯟ ꯌꯥꯏꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯂꯥꯡꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯁꯖꯤꯛ ꯐꯥꯅꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯆꯠꯄꯗ ꯀꯇꯟ ꯌꯥꯏꯅ
पाबा अैना मागी सजिक फानजगी इपाना करिगिदमक फानगदगे हायरखी मदुदा अहन अदुना हायरखी इबुंगो ngasidi ipa phange hairaga sajik bora ama phaladuna sagol adubu pijare sagol aduna di sagi jata poksarabasu mapani mamani khangbanina makhoina tawriba punamaktu uzaraga mamitigi pirang sinthaba leptri saba thakpa loirabada mapa mama ahan ani aduna katan yaibu yangladuna hairakhi ibungo nahak amuk hana sagol puduna satkraganu napa oiraba nama oiraba aikoi animak ahal oirabani aduna isa singbu udabada aikoi leiba ngamdi aikoi puna leirasi napa nama aikoi gi kari suwati leiriba punamak isa singini hairaduna katan yaibu amuk hana sathan khidri katan yaidu ahan ani asina masani khanduna thamkhibana mahakna su apokpa magi mama mapani haina khanjaduna ahan ani adubu yamna luna makhoina haiba khudingmak pangthokna bahonari mahakna sagol adubu ana adugi hana sagol thamlamba sang aduda ningthina thambiraduna magi seba ningthina tawi nongmadi laibak asida panba ningthau asigi machanupi indu kobi ibe masina manai sing mayam galoina na sagol gari tongladuna laibak tu sinma thungna koirakpada mahana sumasum khungang amadagi ama landuna lakpada katan yaina leiriba khungang asi yoksilakhi mahakna sum yeng thoklakpada fajakraba sagol ama ahangba lamhang aduda sajik jaribadu ururi sagol adubu hek ubada mahakna sagol thauribani pa aduda sagol kham kho hairaduna sagol garidagi kumtharakduna sagol gi manakta apan malaitana changsilakli raj kaina sagol adubu mamit kuptuna munna yengduna leire rajkumari gi matawaduda sagol aduna su mangonda munna yengsilakpada raj kaina gi mamit anidu nahanmuki mapoki mama saklabi matai madugi mamit mabu luna sana tawbikhiba adumak oina ure sagol sajik sakhidre laglibi leptuna leiribi rajkumari bu mamit kuptana yengjaraga mamitigi mapi arat palaitana sintharaduna mapungingda khanjarakhi he ma saklabi teima nahakpu nanai tolaba pangbaina amuk hana ujaba phanglaroidra khanjaduna numit khudingi ima nahakpu ningsingduna imitagi ipi kangdana leijari bai hakni aina pangba mina haiba thajarubadagi ima nahaki nafamda huna olhanba mayage hayadu piruduna aikoi punamak nungaifam khangdana siraklibani madugi mahaina nanayaidi sagi jata sagoloina poktuna nakhogi laman singjanaba ngaiduna leijaribani ima nahaknadi nanayaibu khangbiraroi nanai lebak thiba sagi jata poklaba aihaknadi mapu magi thaujalagi ima saklabi teimana hakuna sakhangjari sagolgi mamita pirangna pomsot soladuna rajkumari ge manakta sangsilaktuna leplari sagol adugi matawadu uraga rajkumari na sagol adugi marai bakta makhuna nanthok piduna hairakhi nahakpu karamba mapokta khangnakhibano aigi thamoi asina asuk nungsiriba nangi nanaktagi satningdri sagol aduna makhong khumang ani du kunthajaraga rajkumari da khurumbagi mawong oina tawi madu uzaraga rajkumari na manai singadu da hairakhi aihak sagol asi yamna nungsire aduna mapu kanagino hangbirau yongadaba leirabadi sagol asi laujagi hairu so haiduna rajkumari na manai sing tharakhi manai sing aduna anakpada leiriba yum aduda changduna hairakhi yum asibu mi leibibra wa amata hangjage maduda han oirabi nupi aduna imungdagi tholaklaga kana oirabano kari haibigadabano hairaklabada ningthau manai rajkumari galoinina lakpasing aduna hairakhi lamang asida sajik jariba sagol asibu kanagi oirabano mapu khangbirabadi amukta takpiyu aikhogi ibema rajkumari indu kobi asina sagol asibu pamura male wado taraga hanu pi aduna ibungo sagona sidi aikhoigini aikhoina mabu isa sakna yoksaribani mabu pambiba nungsibiba oirabasu mahakti yonba yaba sagol nati aigi isani pa han aduna manau mangni khanduna thamjaribani hairakhi nipa aduna mu hairakhi
Sagon mapu nipa adu kadai leibagi mahakpu amukta unajaba yagadra. Mama aduna ibungo ningthaugi manaya ngamba isa adu sing kharadang mapaga loinana laurugani haiduna satkibani kuiraroi laklagani. Asomna ngangnari matam maduda katan yai sing khara puraduna mapa aduna tung iladuna thunglare. Ningthaugi manaya aduna katan yai bu yengladuna adom oibirabra sagola sigi mapuni hairiba sibu haina hanglaki. Katan yai na mani kari takpigadabano hanglaki. Nipa aduna hairaki. Adongi sagona si ubada aikogi ibema Rajkumari asi khungang satuna lamyengba lakpani. Sagola si urubadagi mahak makha tana satsi haiba yadre. Sagola si pamanduna sagolgi manaktagi hendoktana leptuna laikri. Yarabadi amuktang satpiduna ibemaga unabiu mana kari hairibano tabiu. Wado targa katan yai kaubani pasi sagol manakta lakli. Sagol aduna mayamabu muna yengladuna marondi thoktabana sumninge tauraki. Lagli binupi asi atai kanasu nati. Nahan muki mapokta aigi nungsijarabi ima saklabi dai maduni haina katan yagi mapi adu machinna sikladuna mamitegi mapi tari badu yengjaraga katan yaina khalli. Mana ingonda karino amadi tagli. Aina di magi inggit asi khandre. Asumna khanduna sagolgi marai bakta makut aduna nanbiri. Maduda ras kaina aduna sagol amasung katan yagi manakta sangsilaktuna karigumba amata hangjageba haina hek hairakpada katan yaina mamaidu Rajkumarigi hanglakliba maikaida yengjarakpada makoi animak misanakri. Amana amada muna yengnaduna lainakri. Mapok amada mayagi huna semba hai saraduna siminakiba. Hugi maisakna hengalaklabada khangba ngamnadraba matam maduda makut tingthoknaraga makut soknaraga thawai thaminakiba ibungo ibem animaktu handaki mapok asida amuk hana unajaba asida animak ningsingbadi ngamnadraga wakhal lamungnana amana amada wa hangba ngamnadana yengnaduna lainaki. Ngayak lairaba matungda katan yai gyal lakpagum masadu khangbagum kari takpigadabano haina Rajkumarida hangjaraki. Rajkumari adusu mabu yengjabada gyan mangkibagum torambadu magi wado taraga khangbagum wakhal laki. Mana hangjaraki. Sagol asi adongi oibirabra. Sagol asi urubada aidi pungaw ngawkraba male. Adomdi sagol thakpa senaba yamna haikre. Aduna wa amata hangjage khanduna adomu ngaijaribani. Rajkumari aduna sagol adubu pambadagi mabu yongadra hange haiduna mapu adu ngairiba mahangna sagol piu haiba ngamdaduna sumna hairaki. Adom sagon senba yamna haire. Aduna konungi lairiba sagol mayam adudagi amatang khanbiduna sagol asiga punna laiminhanduna sagol asigum tambiduna aigi tongnaba sagolgi mahi tambiu haibabu puningda singnabibra. Rajkumari indugi wadu tajaraga katan yaina majai be mana pambirabadi haiba haitaba sagolgi mahi tamjage khumjaraki. Makoi anina ngangnaribadu sagol aduna taraga mapungingadu nungaina sagol magak nomi. Maduraga Rajkumari aduna karino masigi sagol nasibu layamana langon tawbo wedigadra. Aikoi na ngangri bapuna magmana khanbagum tawri haiduna sagol da muna yengjarakpada. Sagol aduna makoi anida muna yengjaraga mamit anida pina atpa leitana sinthajari. Aigi nungsijakraba yamba itaima anibu fatraba maya haibani padugi mayada aina thajaruduna imungi miyoi khudingmakpu awaba loina tahanki khanduna sagol adu kapli. Rajkumari na khalaki. Aina nahan makai thirakpani padu ngasidi uba phangjare. Mahakbu sagol asigi mapandagi phangjarabanina sagol asiga loinana sagol amom amatang piragi. Aduga sagol mapu asibuna aigi bor oihalagi. Makoibu ubada aigi thamui asi puba ngamdana kapningba asibu karigino. Aidi taibang mihoi pokta polubadagi maram sing adudi khangjadi. Adubu
ꯃꯄꯨꯅ ꯇꯝꯕꯤꯕꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯅ ꯁꯣꯟꯖꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯔꯥꯖ ꯀꯩꯅꯥꯅꯦꯁꯨ ꯍꯥꯏ, ꯑꯗꯨꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯆꯔꯤꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯃꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥ ꯅꯤꯄꯥꯗꯨꯒ ꯀꯔꯤꯕꯨ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯍꯜ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯡꯗꯒꯤ ꯂꯨꯇꯣꯟ ꯌꯧꯅ ꯃꯇꯨ ꯁꯨꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯐꯝ ꯈꯪꯗꯅ ꯏꯃꯥ ꯍꯥꯏꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯀꯇꯟꯒꯤ ꯃꯃꯥ ꯑꯗꯨꯗ ꯈꯨꯔꯨꯝꯖꯩ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯗꯨꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯇꯨ ꯆꯨꯡꯂꯗꯨꯅ, ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ, ꯍꯧꯅꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯤꯁꯝꯅꯤ, ꯏꯕꯦꯝꯃꯗꯤ ꯔꯥꯖꯕꯪꯁꯅꯤ, ꯈꯨꯔꯨꯝꯍꯩꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯗꯨ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯖꯔꯕꯁꯨ ꯃꯃꯤꯠꯇꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯖꯕ ꯇꯣꯛꯇꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯈꯤꯕꯅꯣ? ꯃꯥꯕꯨ ꯎꯖꯕꯗ ꯏꯊꯃꯣꯏꯁꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯀꯞꯅꯤꯡꯕ ꯐꯥꯎꯍꯜꯂꯤ꯫ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯎꯅꯖꯕ ꯐꯪꯕꯒꯨꯝ ꯃꯪꯒꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯈꯜꯂꯤ꯫ ꯃꯃꯩꯊꯪꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯇꯟ ꯌꯥꯏꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, ꯍꯌꯦꯡ ꯑꯁꯤ ꯑꯗꯣꯝꯅ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯕꯤꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯄꯤꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯁꯒꯣꯜ ꯁꯪꯗ ꯂꯩꯔꯤꯕ ꯁꯒꯣꯜ ꯍꯇꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯩ ꯍꯩꯒꯗꯕ ꯑꯃ ꯏꯕꯨꯡꯉꯣꯅ ꯈꯟꯕꯤꯗꯨꯅ ꯄꯨꯕꯤꯈ꯭ꯔꯒ ꯑꯩꯒꯤ ꯇꯣꯡꯅꯕ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯒꯗꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯗ ꯍꯪꯒꯠꯆꯔꯝꯂꯒꯦ꯫ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯀꯇꯟ ꯌꯥꯏꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯠꯀꯤ ꯂꯥꯡꯗ ꯊꯨꯅꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯂꯥꯛꯂꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯀꯔꯝꯕ ꯃꯔꯤ ꯂꯩꯔꯝꯒꯗꯒꯦ? ꯃꯍꯥꯛꯄꯨ ꯎꯖꯔꯨꯕꯗ ꯑꯩꯒ ꯅꯛꯅꯕ ꯃꯤ ꯑꯃꯒꯨꯝ ꯈꯜꯂꯤꯕ ꯑꯁꯤꯕꯨ ꯃꯔꯝ ꯀꯔꯤ ꯂꯩꯕꯅꯅꯣ? ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯍꯥꯛ ꯍꯌꯦꯡ ꯃꯥꯅ ꯁꯒꯣꯜ ꯄꯨꯔꯒ ꯁꯒꯣꯜ ꯑꯃ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯔꯤꯕꯁꯤ ꯆꯠꯇꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏꯁꯤꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯂꯒꯨꯝꯁꯤ, ꯀꯣꯅꯨꯡ ꯌꯧꯅꯕ ꯗꯣꯂꯥꯏ ꯊꯧꯔꯣ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯗꯣꯂꯥꯏ ꯊꯧꯔꯗꯨꯅ ꯀꯣꯅꯨꯡ ꯌꯧꯈꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯗ ꯍꯪꯒꯠꯆꯈꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯑꯩꯅ ꯉꯁꯤ ꯁꯒꯣꯜ ꯑꯃꯠꯇ ꯂꯣꯏꯖꯕ ꯅꯤꯄꯥ ꯑꯃꯈꯛ ꯊꯦꯡꯅꯔꯛꯏ꯫ ꯃꯍꯥꯛ ꯁꯒꯣꯜ ꯁꯦꯟꯅꯕ ꯌꯥꯝꯅ ꯍꯩ꯫ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯇꯝꯕꯤꯕ ꯃꯥꯜꯂꯤ꯫ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯨꯝꯍꯜꯂꯤ꯫ ꯃꯗꯨꯗ ꯅꯆꯥꯅ ꯁꯒꯣꯜ ꯂꯣꯏꯕ ꯅꯤꯄꯥ ꯑꯗꯨ ꯁꯒꯣꯜ ꯁꯦꯟꯅꯕꯗ ꯍꯩꯁꯤꯡꯕ ꯃꯇꯧ ꯑꯗꯨ ꯎꯖꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯒꯣꯜ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁꯒꯣꯜ ꯑꯃꯣꯝ ꯍꯇꯝ ꯑꯃ ꯃꯍꯥꯛꯅ ꯄꯥꯝꯕ ꯇꯝꯕꯤꯕꯗ ꯊꯣꯛꯀꯗꯕ ꯑꯃ ꯈꯟꯗꯨꯅ ꯃꯥꯕꯨ ꯂꯧꯖꯔꯣ꯫ ꯁꯒꯣꯜ ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯀꯥꯟꯗ ꯑꯩꯒꯤ ꯁꯗꯣꯡ ꯑꯣꯏꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯁꯒꯣꯜ ꯑꯃꯣꯝ ꯃꯍꯩ ꯍꯩꯒꯗꯕ ꯑꯃ ꯈꯟꯖꯗꯨꯅ ꯄꯨꯈꯤꯕꯗ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯅꯨꯡꯗ ꯑꯥꯔꯊ ꯑꯃ ꯌꯥꯎꯔꯤ꯫ ꯏꯆꯥꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯁꯨ ꯌꯥꯐꯝ ꯊꯣꯛꯏ꯫ ꯑꯃꯅ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯎꯅꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯗꯕ ꯌꯥꯗꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ, ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯄꯤꯅꯤꯡꯕ ꯁꯒꯣꯜ ꯑꯃ ꯅꯤꯄꯥ ꯑꯗꯨꯗ ꯄꯤꯈꯤꯕꯗ ꯏꯄꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯗꯨ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗු ꯏꯄꯥꯅ ꯄꯔꯤꯈ꯭ꯌꯥ ꯇꯧꯈꯤꯕ ꯇꯥꯔꯤ꯫ ꯍꯌꯦꯡ ꯃꯥꯅ ꯂꯥꯛꯄꯗ ꯃꯥꯕꯨ ꯆꯥꯛ ꯄꯤꯖꯗꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯁꯒꯣꯜ ꯃꯌꯥꯝ ꯂꯩꯐꯝꯗ ꯆꯪꯍꯟꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯁꯒꯣꯜ ꯄꯤꯒꯅꯤ꯫ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯒꯅꯨ ꯍꯥꯏꯔꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯃꯣꯟ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯃꯍꯥꯛ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯂꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯍꯥꯛꯅ ꯂꯝꯖꯤꯡꯗꯨꯅ ꯔꯥꯖ ꯀꯩꯅꯥ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯥꯡꯂꯤꯕꯗꯨ ꯎꯖꯔꯒ
ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯉꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯈꯣꯏꯗꯥꯖꯕ ꯏꯃꯥ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤꯅ ꯃꯥꯅ ꯄꯥꯝꯖꯕꯗ ꯄꯤꯕꯤꯕ ꯍꯥꯏꯕꯁꯤ ꯃꯄꯥ ꯑꯣꯏꯕ ꯑꯩꯒꯤꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯈꯪꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯇꯟꯌꯥꯏ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯃꯥ ꯌꯦꯡꯂꯗꯨꯅ, ꯏꯃꯥ, ꯑꯩꯍꯥꯛ ꯀꯣꯅꯨꯡꯗ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯍꯥꯛ ꯀꯣꯅꯨꯡ ꯆꯠꯆꯔꯨꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯁꯥꯗꯨ ꯇꯅꯥꯟ ꯇꯅꯥꯟ ꯆꯠꯂꯨ꯫ ꯀꯣꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝ ꯇꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯐꯕ ꯐꯤꯔꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯐꯕ ꯐꯤꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯀꯇꯟꯌꯥꯏꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯄꯤꯗꯨꯅ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯒꯣꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯍꯥꯛ ꯉꯁꯤꯁꯨ ꯏꯇꯩꯃꯕꯨ ꯎꯖꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ꯫ ꯀꯇꯟꯌꯥꯏ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯅ ꯄꯤꯔꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯟꯖꯔꯒ ꯁꯒꯣꯜꯒꯤ ꯁꯥꯕꯟ ꯑꯃꯗꯤ ꯌꯥꯆꯟꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯂꯥꯛꯆꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯖꯔꯒ ꯁꯒꯣꯜ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯔꯝꯂꯒ ꯊꯣꯡꯁꯪꯕꯁꯤꯡꯗ ꯀꯣꯅꯨꯡ ꯆꯪꯖꯒꯦ ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯧꯔꯨꯈꯤꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯈꯣ ꯍꯥꯏꯅ ꯊꯅꯝꯂꯒ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯆꯪꯂꯣ ꯌꯥꯔꯒꯅꯤ ꯍꯥꯏꯔꯕꯗ ꯀꯇꯟꯌꯥꯏꯅ, ꯏꯌꯥꯝꯕꯁꯤꯡ, ꯑꯩꯍꯥꯛ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯊꯣꯡꯁꯪꯕꯁꯤꯡ ꯑꯗꯨꯅ ꯁꯣꯟꯅꯍꯧꯈꯤ꯫ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ, ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯝꯒꯗꯒꯦ? ꯑꯁꯨꯝꯅ ꯁꯣꯟꯅꯍꯧꯈꯤ꯫ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯤꯕ ꯅꯤꯡꯊꯧꯕꯨ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯤ, ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯦꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯣꯟ ꯑꯃ ꯃꯅꯥꯏꯁꯤꯡꯅ ꯊꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯊꯥꯔꯤꯕ ꯑꯁꯣꯟꯗ ꯐꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯂ ꯏꯆꯥꯅꯨꯄꯤꯅ ꯁꯒꯣꯜ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯨ? ꯃꯥꯅ ꯈꯨꯝꯖꯔꯛꯈꯤ, ꯃꯥꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯅꯍꯥꯛꯇꯤ ꯀꯔꯤ ꯂꯩꯕꯥꯛꯇꯒꯤꯅꯣ, ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯌꯨꯕꯔꯥꯖꯅꯣ ꯍꯪꯂꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ, ꯅꯅꯥꯏ, ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯅꯠꯆꯗꯦ, ꯃꯍꯥꯔꯥꯖꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯅꯠꯆꯗꯦ, ꯑꯆꯝꯕ ꯄ꯭ꯔꯖꯥ ꯑꯃꯅꯤ꯫ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯅꯅꯥꯏꯒꯤ ꯃꯤꯡꯗꯤ ꯀꯇꯟꯌꯥꯏ ꯀꯧꯖꯩ꯫ ꯃꯥꯒꯤ ꯃꯤꯡꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯁꯛ ꯅꯇꯧ ꯑꯗꯨꯛ ꯐꯖꯕ ꯅꯒꯨꯟ ꯂꯩꯈ꯭ꯔꯕ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯃꯤꯡꯗꯨ ꯀꯧꯔꯤꯕꯗꯤ? ꯅꯅꯥꯏꯍꯥꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯑꯩꯅ ꯇꯟꯕ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯇꯟ ꯀꯧꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯍꯥꯏꯅꯈꯤꯕꯗꯒꯤ ꯏꯃꯤꯡꯁꯤ ꯀꯇꯟ ꯍꯥꯏꯅ ꯈꯪꯅꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯅꯥꯏꯕꯨ ꯄꯣꯛꯄ ꯏꯄꯥ ꯑꯗꯨꯅ ꯏꯆꯥꯁꯤ ꯑꯩꯅꯗꯤ ꯇꯥꯡꯅ ꯄꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯁꯨꯍꯟꯗꯕꯁꯤꯗ ꯃꯤꯌꯥꯝꯅ ꯀꯇꯟ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯊꯣꯟꯕꯤꯈ꯭ꯔꯦ꯫ ꯐꯔꯦ, ꯃꯌꯥꯝꯅ ꯊꯣꯟꯕ ꯃꯤꯡ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯌꯥꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯃꯩꯗ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯏꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯀꯇꯟꯌꯥꯏ ꯍꯥꯏꯅ ꯀꯧꯕꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯅ ꯀꯇꯟꯌꯥꯏ ꯍꯥꯏꯅ ꯁꯛ ꯈꯪꯕꯤꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯁꯤꯅ ꯈꯜꯂꯤ, ꯅꯤꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ, ꯃꯍꯥꯛ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯆꯥꯅꯨꯄꯤꯅ ꯈꯟꯖꯗꯨꯅ ꯃꯄꯥ ꯑꯣꯏꯕ ꯑꯩꯉꯣꯟꯗꯗꯤ ꯍꯦꯛ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯃꯉꯣꯟꯗ ꯁꯒꯣꯜ ꯄꯤꯔꯒ ꯁꯒꯣꯜ ꯃꯍꯩ ꯇꯝꯍꯟꯒꯦ, ꯍꯩꯔꯕꯗ ꯃꯥꯒꯤ ꯁꯥꯗꯣꯡ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯀꯌꯥꯗ ꯁꯤꯡꯈ꯭ꯔꯕꯅꯣ, ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯩꯅꯥꯁꯤꯡ ꯀꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ, ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯅꯤꯡꯊꯤꯅ ꯂꯥꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯄꯥꯝꯕ ꯑꯃ ꯈꯜꯍꯟꯗꯨꯅ ꯄꯤꯈꯣ ꯍꯥꯏꯅ ꯁꯒꯣꯜ ꯁꯦꯟꯅꯕꯁꯤꯡꯗ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯅ ꯅꯕꯦꯝꯃꯗ ꯇꯝꯃꯨ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯇꯝꯖꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯕꯨꯡꯉꯣ ꯂꯥꯛꯂꯦ ꯇꯥꯖꯕꯗ ꯊꯣꯔꯛꯇꯨꯅ ꯀꯇꯟꯌꯥꯏꯕꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯀꯧꯁꯤꯟꯗꯨꯅ ꯀꯨꯃꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯦ꯫
ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯛꯈꯤ, ꯅꯅꯥꯏꯗꯤ ꯅꯍꯥꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯕꯨꯡꯉꯣꯕꯨ ꯎꯖꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯣꯝꯗꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ? ꯃꯍꯥꯛ ꯀꯣꯏꯅꯗꯅ ꯍꯥꯟꯅ ꯈꯪꯅꯈ꯭ꯔꯕ ꯃꯤꯗ ꯉꯥꯡꯕꯒꯨꯝ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯇꯟꯌꯥꯏꯅ ꯑꯩꯁꯨ ꯑꯗꯨꯃꯉꯥꯏ ꯈꯨꯝꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯁꯛꯁꯤꯡꯒꯨꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯉꯥꯡꯅ ꯁꯛꯅꯈꯤ꯫ ꯏꯕꯦꯝꯃꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯁꯒꯣꯜ ꯑꯃ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯁꯒꯣꯜ ꯑꯗꯨꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯎꯅꯕ ꯌꯥꯅꯅꯕꯅꯤ꯫ ꯑꯩꯍꯥꯛ ꯁꯒꯣꯜ ꯌꯦꯡꯕ ꯇꯣꯏꯅ ꯂꯥꯛꯆꯒꯅꯤ꯫ ꯏꯕꯦꯝꯃꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯇꯟꯌꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯗꯤ ꯑꯆꯝꯕ ꯃꯤꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯏꯕꯦꯝꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗ ꯑꯋꯥꯕ ꯑꯣꯏꯅꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯤꯑꯣꯏꯕꯗꯤ ꯊꯧꯅꯥ ꯂꯩꯕ ꯇꯥꯏ, ꯊꯧꯅꯥꯕꯨ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯕꯅꯤ꯫ ꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯕ ꯃꯤ ꯑꯃ ꯁꯥꯕ ꯅꯠꯇꯦ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯣꯏꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅ ꯁꯛꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯀꯧꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ, ꯅꯈꯣꯏ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯕ꯭ꯔꯥ? ꯏꯕꯨꯡꯉꯣ ꯑꯁꯤ ꯊꯦꯡꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯅꯪꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯁꯒꯣꯜ ꯑꯗꯨ ꯁꯒꯣꯜ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯃꯊ꯭ꯋꯥꯏꯅ ꯄꯥꯝꯕ ꯑꯃ ꯈꯜꯍꯜꯂꯨꯔꯣ꯫ ꯁꯒꯣꯜ ꯁꯦꯟꯅꯕꯁꯤꯡꯗꯁꯨ ꯏꯄꯥꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯒꯤ ꯍꯔꯥꯎꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯅꯥꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯇꯟꯌꯥꯏꯅ ꯁꯒꯣꯜ ꯈꯟꯕ ꯌꯦꯡꯕ ꯌꯥꯎꯔꯝꯃꯤ꯫ ꯁꯒꯣꯜ ꯁꯦꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕ ꯈꯟꯕꯤꯔꯣ ꯍꯥꯏꯔꯛꯂꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯁꯒꯣꯜ ꯈꯜꯂꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯇꯟꯌꯥꯏꯒꯤ ꯁꯒꯣꯜꯅ ꯍꯧꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯂꯛꯂꯦ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯁꯒꯣꯜ ꯁꯪꯗꯒꯤ ꯇꯣꯉꯥꯟꯅ ꯁꯤꯔꯒꯅꯤ ꯈꯟꯅꯗꯨꯅ ꯊꯝꯂꯤꯕꯤ ꯁꯒꯣꯜ ꯑꯃꯣꯝ ꯂꯩꯁꯥꯕꯤ ꯀꯨꯟꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯉꯥꯏꯔꯤꯕꯤ ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯈꯣꯡꯂꯛꯈꯤ꯫ ꯀꯇꯟꯒꯤ ꯁꯒꯣꯜ ꯂꯥꯕꯅ ꯁꯒꯣꯜ ꯑꯃꯣꯝꯒꯤ ꯂꯩꯐꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯣꯜꯂꯕꯤ ꯃꯥꯒꯤ ꯖꯤꯕ ꯑꯗꯨꯅ ꯃꯕꯨꯡꯉꯣꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯤ ꯁꯒꯣꯜ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯃꯔꯩꯅ ꯂꯦꯛꯂꯗꯨꯅ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯃꯣꯝ ꯑꯗꯨꯅꯁꯨ ꯃꯕꯨꯡꯉꯣꯕꯨ ꯎꯖꯕꯗ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡꯅ ꯑꯔꯛꯄ ꯂꯩꯇꯅ ꯆꯦꯟꯊꯔꯗꯨꯅ ꯀꯞꯆꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯛꯈꯤ, ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯁꯤꯔꯕꯁꯨ ꯌꯥꯔꯦ, ꯅꯍꯥꯛꯀ ꯊꯦꯡꯅꯖꯕ ꯐꯪꯖꯔꯕꯅꯤꯅ ꯍꯥꯏꯔꯒ ꯀꯞꯆꯔꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯍꯜꯂꯒ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯁꯖꯤꯛ ꯄꯣꯂꯥꯡ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯖꯤꯛ ꯄꯣꯂꯥꯡ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯄꯤꯔꯦ꯫ ꯃꯗꯨ ꯀꯇꯟꯌꯥꯏꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯃꯁꯤ ꯆꯥꯔꯣ, ꯅꯍꯥꯛ ꯑꯩꯈꯣꯏ ꯑꯅꯤꯒ ꯆꯠꯃꯤꯟꯅꯒꯗꯧꯕꯅꯤ, ꯆꯥꯗ꯭ꯔꯕꯗꯤ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯀꯇꯟꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯒꯣꯜ ꯑꯃꯣꯝꯅ ꯁꯖꯤꯛ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯀꯇꯟꯌꯥꯏꯅ ꯄꯤꯊꯛꯀꯗꯕ ꯏꯁꯤꯡꯁꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯄꯤꯊꯛꯂꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯇꯟꯌꯥꯏꯅ ꯈꯨꯖꯤꯟ ꯀꯛꯅꯕ ꯊꯥꯡ, ꯃꯁꯣꯡ ꯀꯛꯅꯕ ꯀꯇꯤ ꯄꯨꯍꯜꯂꯛꯇꯨꯅ ꯄꯣꯛꯄꯗꯒꯤ ꯑꯅꯥꯕ ꯁꯒꯣꯜꯅꯤ ꯈꯟꯅꯗꯨꯅ ꯀꯛꯄꯤꯔꯛꯇ꯭ꯔꯕ ꯁꯒꯣꯜꯒꯤ ꯈꯨꯖꯤꯟ ꯑꯃꯁꯨꯡ ꯃꯁꯣꯡ ꯄꯨꯝꯅꯃꯛ ꯀꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯑꯩꯒꯤ ꯁꯒꯣꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒꯗꯧꯕꯅꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯉꯥꯡꯅꯩ, ꯀꯔꯤꯅꯣ ꯅꯤꯄꯥꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯅꯥꯕꯁꯤꯕꯨ ꯈꯟꯗꯨꯅ ꯏꯔꯨꯕꯤꯔꯒ ꯈꯨꯖꯤꯟ ꯃꯁꯣꯡ ꯀꯛꯇꯨꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯅꯥꯕꯁꯤꯕꯨ ꯃꯥꯅ ꯈꯨꯖꯤꯟ ꯈꯨꯌꯥ ꯃꯁꯣꯡ ꯀꯛꯄꯤꯕꯗꯒꯤ ꯅꯥꯗꯕ ꯁꯒꯣꯜꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕ ꯃꯤꯅꯣ? ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯀꯇꯟꯌꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯅꯥꯏꯍꯥꯛ ꯃꯌꯥꯝꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯁꯒꯣꯜ ꯑꯁꯤ ꯄꯨꯖꯔꯒ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯐꯔꯛꯄ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯀꯇꯟꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯄꯨꯖꯈ꯭ꯔꯣ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯌꯦꯡꯂꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤ ꯅꯤꯄꯥꯅꯣ, ꯑꯄꯥꯝꯕ ꯁꯒꯣꯜ ꯈꯜꯂꯨ ꯍꯥꯏꯔꯒ ꯑꯅꯥꯕ ꯁꯒꯣꯜ ꯈꯜꯂꯤꯕꯁꯤꯕꯨ ꯍꯥꯏꯅ ꯁꯣꯟꯅꯩ꯫ ꯁꯒꯣꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯖꯤꯛ ꯄꯣꯂꯥꯡ ꯑꯃꯒ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯃꯒ ꯊꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯑꯗꯨ ꯈꯔ
कनखलकले हंदकी सगोल असिसु ब्राह्मण नुपी अमन ओनखिबा सगोलनी ब्राह्मण सावनबा लायराबा अमा कुंडलिनी कौबा खुंगंग द लैबनी ब्राह्मण निपा असि यामना सावगली नोंमा माना लाइगी थबक तौबदा कुशी तमी हाइबदु कोलिक मयाम अदुगी मरक्ता यावखिबदगी माना थीबा फंगद्रबदा माक सावरदुना मागी नुपी रामेश्वरी द ओनसिंदुना नंगना तौबा थबक अमता मफम मरांग खंगदी नागा असि फत्तबा नुपीनी अदुना नाग हायेंमुकी मापोक्तदी सागोल ओइना पोक्लुरो हाइना साप तौखी मधु तारगा ब्राह्मण नुपी अदुना मांगलेदना आइदी मापोक अमदा सागोल ओइना पोक्लुबा तारबदी आइगी मापोक्सी अरेंबा तारे आइना फेंखिबदा यावखिबनी हाइना फिंगना सेंसिलक्तुना येंगले माना येंगबदा कोल अफेंबसिंग अदुगी मरक्ता यावरिबदु थेंगनरे मधुदा ब्राह्मण नुपी असिनसु मापुंगनिंगदु वारौखिबना ब्राह्मण निपादुदा मुन्ना येंगलगा हाइरखी इबुंगोना मुन्ना येंगबिद्रगा ननाई नुपीदा सागोल ओइना पु हाइना साप तौरबनिना ननाई नुपीना सागोल ओइना पोक्लगा इबुंगोसु मापोक अदुदा सागोल सेनबो ओइना पोकपियु हाइना साप हेक तौरखी हौजिकति मखोय अनिमक साप फंगनरबदा ज्ञान तानरकले ब्राह्मण खली आइना फिंगबदगी मुन्ना येंगदना मरा लैतना साप तौरुरे मानसु सावबदगी साप अमुक आइंगोंदा तौरे आइसु सोइदना सागोन सेनबो ओइना पोक्तुना मागी मथि मयुंग सेंगबा तारे आइखोय अनिमक साप सिंग असि सोइदना फंगनरगनी आइसे ओंथोंना फटखिद्रेदा आइना फिंगदुना येंगबा मुंद्रगा सावदुना आइगी नुंसिजख्रबी नुपी असिदा साप पिरुबदगी मानसु काइजदबदगी आइगी थक्ता साप पिरदुना आइखोय अनिमक मांगमिनबा तारे फातेदा आइना फटबसी खंदुना ब्राह्मण कबलकले माना मागी नुपी अदुबु येंगलदुना हाइरखी इबेमा आइहाक यामना फटबा मिनी करिसु लैतबा वफम अदुगिदमक आइगी सेवा तौजरिबी नाहाकी नफमदा असुक कनख्रबा साप असि तौरुरे हौजिकति आइना नफमदा पीखिबा साप अदुना मरम ओइरगा आइसु साप फंगले आइसु सागोल ओइरबी नाहाकी सेवा आइना सोइदना तौरगनी नंगी नथि नयुंग सेंगदुना इपाप असि कोक्चनबा पोक्लगनी आइना तौजरुबना आइना फंगजबनी नंगदी थोइना लांजदबिनिना सागोल ओइना पोक्लबसु मधुबु कोक्नबा साप अमतंगा पीरगे नागना सागोल ओइदुना वाना लैरबा मतमदा नोंगमा कतनयाई कौबनी पामना मागी सागोल मीना लांगोनबा सागोल अदु नंगी ननाक्ता पुदुना लाकबा मतमदा सागोल अदुगी खोंजल हेक ताबदा नंगना वाना माबु ngaiduna siba yadana lelibadu awaba koktuna napangan kankatsaraduna saba thakpa yadriba nang haksang adu saning thaningba poktuna sagol adugi matung inba ngamjaduna mapok aduma basu kauba nipa aduna onba sagol gi sanabi oiroro maduda aina nafamda pikhiba sabadu koktuna mathangi mapokta migi mapokta poksaduna मापू मागे मिंखई सोनबो ओइजरो हाइरगा मामितिकी मापी ताना कबलखी मापू रोइबा ब्राह्मण अदुना ज्ञान तारक्तुना माबु नुंसिबिना येंगलगा पिरकलिबा बोर अदु तारगा ब्राह्मण नुपी अदुसु मापू रोइबदा साप तौरुबदु नुंगाइरक्त्रे कबलकले इबुंगो ननाई नुपीना पंगबदगी इबुंगोगे नफमदा पेंदबा थमलुरे ननाईगी इरान ngakpiu इबुंगोना सागोल सेनबो ओइना पोक्तुना मापोक अदुमदी ननाईगी सेवा तौबीदुना लैबीबा तारे अदुबु ननाईना ओलिबा सागोल अदुगा बासुक कौबनिपा मयाम्बा मतै मनिंगबा अदुना ओलिबा सागोल अदुगा पुन्ना इबुंगोना सेवा तौबीरखिगनी बासुक कौबा मीना ओनबा सागोल अदुगी मखोंग मासा पुन्नमक इबुंगोना इरुबीदुना मरक मरकता मागे सेवा तौबा अदुना इबुंगोगे साप कोकपीदुना अमुक मी ओइना साप फंगदना नुंगाइना पानबियु वासे हाइरम लगा ब्राह्मण नुपा नुपी अनिमक संसार थादोखी माकोई मापोक तानखी आसुमना ओइखिबा सागोलनी कतनयागी सागोलगी खोंजेल ताबदा सागोल अमोमसी मसा खरा कनखलक्तुना सागोल अनि अदु उनखी कतनयाइना सागोल अदुबु अमुक हना इसिंग पिथक पिरदुना मसा अदु खरा कनखलक्तुना कतनयागी सागोलगी मतुंग इंदुना चटपा होरकली निंगथौ अमदी येंगलिबा पुनमक नंगना करी मतौनो सागोल अनाबा
ꯍꯧꯒꯠꯄ ꯐꯥꯎꯕ ꯊꯨꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯁꯒꯣꯜ ꯑꯁꯤꯅ ꯃꯥꯒꯤ ꯁꯒꯣꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤꯕꯨ ꯑꯉꯛꯄꯅꯤ, ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯩꯕ, ꯌꯥꯝꯅ ꯈꯪꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯅꯗꯨꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯈꯜꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯑꯔꯥꯏꯕ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯕꯨ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯁꯒꯣꯜ ꯄꯨꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠ 9ꯅꯤꯗꯤ ꯁꯨꯔꯦ꯫ ꯅꯅꯥꯏꯕꯨ ꯁꯒꯣꯜ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯒꯦ꯫ ꯅꯤꯡꯊꯧꯅ, ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯤꯄꯥꯗꯨꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯁꯒꯣꯜꯗꯨ ꯑꯃꯨꯛ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯆꯥꯅꯨꯄꯤꯅ ꯁꯒꯣꯜ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯟꯅꯁꯤ, ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯃꯍꯩ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯁꯒꯣꯜ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯑꯄꯥꯝꯕ ꯁꯒꯣꯜ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯈꯜꯍꯟꯈꯤꯕꯅꯤ꯫ ꯃꯥꯅ ꯑꯅꯥꯕ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯌꯦꯡꯂꯨꯒꯦ ꯍꯪꯒꯠꯆꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯁꯒꯣꯜ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯁꯤ, ꯁꯒꯣꯜꯗꯨ ꯃꯩ ꯍꯩꯅꯕ ꯃꯥꯕꯨ ꯁꯦꯟꯅꯧ ꯍꯥꯏꯕꯅꯤ ꯍꯥꯏꯕ꯫ ꯋꯥꯁꯤꯗꯤ ꯑꯩꯅ ꯅꯤꯡꯕ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯊꯨꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨ ꯅꯪꯅ ꯃꯉꯣꯟꯗ ꯄꯨꯔꯥ ꯄꯤꯊꯣꯛꯄꯁꯨ ꯅꯠꯇꯕ, ꯅꯈꯣꯏ ꯑꯅꯤ ꯇꯤꯟꯅꯁꯤ, ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯕꯤꯌꯨ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯒꯤ ꯁꯒꯣꯜ ꯁꯦꯟꯕꯗ ꯋꯥꯔꯝꯂꯒꯅꯤ, ꯀꯣꯅꯨꯡꯗꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯄꯨꯔꯒ ꯅꯤꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯅꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯌꯦꯡꯂꯨꯁꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯇꯟꯌꯥꯏ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯒꯨꯟ ꯑꯃꯗꯤ ꯃꯥꯅ ꯇꯧꯊꯣꯛꯂꯤꯕ ꯁꯒꯣꯜ ꯑꯅꯥꯕ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯍꯟꯗꯅ ꯃꯥꯒꯤ ꯁꯒꯣꯜꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯍꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯁꯤꯡꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯃꯥꯛ ꯅꯤꯄꯥꯗ ꯄꯤꯗꯨꯅ ꯃꯆꯥꯒ ꯂꯣꯏꯅꯅ ꯄꯥꯜꯍꯜꯂꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗꯒꯤ ꯆꯥꯕ ꯌꯥꯕ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯌꯦꯡꯕ ꯀꯇꯟꯌꯥꯏꯒꯤꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯝꯅ ꯎꯔꯛꯈꯤ꯫ ꯀꯇꯟꯌꯥꯏꯅ ꯃꯈꯨꯠꯇ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯔꯒ ꯁꯒꯣꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯡꯒꯤ ꯆꯣꯂꯣꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯑꯅꯤ ꯑꯗꯨꯅ ꯃꯕꯨꯡꯉꯣꯅ ꯊꯥꯡꯒꯤ ꯕꯥꯛ ꯀꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯖꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯥꯡꯒꯤ ꯕꯥꯛ ꯀꯥꯏꯗꯅ ꯆꯣꯡꯗꯨꯅ ꯇꯝꯂꯤꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯂꯥꯞꯅ ꯈꯥꯝꯂꯗꯨꯅ ꯃꯅꯥꯏꯁꯤꯡ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯍꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯇꯟꯌꯥꯏꯅ ꯊꯥꯡꯒꯤ ꯆꯣꯂꯣꯝ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯅꯤꯗ ꯇꯥꯛꯂꯤ꯫ ꯆꯥꯎꯈ꯭ꯔꯕ ꯄꯥꯛꯈ꯭ꯔꯕ ꯁꯒꯣꯜ ꯆꯥꯐꯝ ꯂꯝꯄꯥꯛ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯡꯒꯤ ꯆꯣꯂꯣꯝꯗ ꯆꯣꯡꯗꯨꯅ ꯅꯩꯔꯛꯄ, ꯆꯣꯡꯂꯛꯄꯗꯨ ꯎꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯜꯂꯤ, ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ, ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯁꯒꯣꯜꯁꯤꯡ ꯑꯁꯤꯁꯨ ꯀꯌꯥꯗ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕ꯫ ꯀꯣꯅꯨꯡꯗꯒꯤ ꯄꯨꯈꯤꯕ ꯁꯒꯣꯜ ꯑꯁꯤꯁꯨ ꯀꯣꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯁꯤꯔꯒꯗꯧꯕꯒꯨꯝ ꯂꯩꯗꯨꯅ ꯃꯍꯥꯛꯄꯨ ꯑꯅꯥꯕ ꯁꯒꯣꯜꯅꯤ ꯈꯟꯅꯗꯨꯅ ꯍꯨꯟꯗꯣꯛꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ 9ꯅꯤ ꯑꯁꯤꯗ ꯀꯌꯥꯗ ꯑꯀꯟꯕ ꯑꯃꯒꯨꯝ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯇꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯑꯅꯤꯒ ꯄꯨꯟꯅ ꯑꯧꯔꯥꯏꯃꯤꯟꯅꯗꯨꯅ ꯃꯥꯅ ꯁꯒꯣꯜ ꯑꯅꯤꯗ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯇꯥꯒꯤ ꯈꯧꯁꯥꯔꯣꯜ ꯑꯃꯨꯛ ꯍꯧꯁꯤ, ꯃꯤꯀꯨꯞ ꯈꯔꯗꯪ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯔꯒ ꯀꯇꯟꯌꯥꯏꯅ ꯐꯝꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯁꯒꯣꯜ ꯑꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯔꯩ ꯁꯤꯡꯅꯗꯨꯅ ꯀꯇꯟꯌꯥꯏꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯦꯛꯊꯣꯛꯄꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯅꯥꯏꯁꯤꯡ ꯊꯅꯝꯂꯒ ꯃꯈꯣꯡꯅ ꯀꯇꯟꯌꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯥꯅ ꯁꯒꯣꯜ ꯑꯃꯣꯝ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯗꯨꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯇꯟꯌꯥꯏꯗ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯏꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨꯁꯨ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯍꯩꯅꯕ ꯈꯔ ꯇꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯏꯕꯨꯡꯉꯣꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯅꯕ ꯍꯩꯍꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯅꯥꯏꯅ ꯑꯄꯥꯝꯕ ꯑꯣꯖꯥ ꯐꯪꯖꯗꯕꯗꯒꯤ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯇꯝꯖꯅꯤꯡꯂꯕꯁꯨ ꯇꯝꯕ ꯐꯪꯗꯨꯅ ꯂꯩꯖꯔꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯇꯟꯌꯥꯏ ꯀꯧꯕ ꯏꯕꯨꯡꯉꯣ ꯑꯗꯨꯅ, ꯏꯕꯦꯝꯃꯅꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯤ ꯇꯥꯛꯆꯒꯦ, ꯑꯗꯨꯕꯨ ꯏꯕꯦꯝꯃꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯡ ꯇꯥ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯕꯁꯤ
ꯃꯍꯥꯔꯥꯖꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ? ꯏꯕꯦꯝꯃꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯖꯥꯗ ꯈꯨꯠꯂꯥꯏ ꯇꯝꯖꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯍꯥꯟꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯟ ꯄꯨꯕꯤꯈꯤꯕ ꯁꯒꯣꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯔꯝꯂꯦ꯫ ꯀꯔꯤ ꯍꯤꯗꯥꯛꯄꯨ ꯇꯧꯕꯤꯕꯅꯣ? ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯑꯗꯨꯗ ꯀꯇꯟꯌꯥꯏꯒꯤ ꯁꯒꯣꯜ ꯂꯥꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯈꯨꯔꯨꯝꯖꯩ꯫ ꯃꯥꯅ ꯈꯨꯔꯨꯝꯕꯗꯨ ꯎꯔꯒ ꯁꯒꯣꯜ ꯑꯃꯣꯝ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯦꯝꯃꯒꯤ ꯃꯐꯝꯗ ꯁꯒꯣꯜ ꯂꯥꯕ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯒꯨꯝ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯔꯥꯖ ꯀꯩꯅꯥꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯁꯒꯣꯜꯒꯤ ꯃꯔꯥꯏꯕꯛꯇ ꯅꯥꯟꯕꯤꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯊꯛꯇ ꯇꯣꯡꯗꯨꯅ ꯌꯦꯡꯅꯕꯁꯤꯡꯕꯨ ꯂꯥꯝꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯅꯪꯁꯨ ꯀꯟꯅ ꯍꯣꯠꯅꯧ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯕꯨꯡꯉꯣꯒꯤ ꯃꯐꯝꯗꯒꯤ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯍꯩꯅꯕ ꯇꯝꯂꯒꯦ꯫ ꯑꯩꯍꯥꯛ ꯅꯪꯒꯤ ꯅꯊꯛꯇ ꯇꯣꯡꯗꯨꯅ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯁꯤ ꯀꯣꯏꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯇ꯭ꯔꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯒꯣꯜ ꯑꯗꯨꯅ ꯃꯕꯦꯝꯃꯕꯨ ꯇꯣꯡꯕꯤꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯃꯗꯨ ꯎꯔꯒ ꯀꯇꯟꯌꯥꯏ ꯑꯗꯨꯅ ꯁꯒꯣꯜꯒꯤ ꯌꯥꯆꯟ ꯑꯃꯗꯤ ꯁꯥꯕꯜ ꯍꯥꯞꯂꯗꯨꯅ ꯏꯕꯦꯝꯃ ꯁꯒꯣꯜ ꯊꯛꯇ ꯇꯣꯡꯈꯠꯄꯤꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯐꯤ ꯅꯤꯡꯊꯤꯅ ꯁꯦꯝꯖꯔꯒ ꯁꯒꯣꯜ ꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯁꯒꯣꯜꯒꯤ ꯆꯨꯞꯂꯤ ꯄꯥꯏꯔꯗꯨꯅ ꯄꯥꯛꯂꯕ ꯂꯝꯍꯥꯡ ꯑꯗꯨ ꯀꯣꯏꯅ ꯁꯒꯣꯜ ꯊꯧꯔꯛꯂꯦ꯫ ꯁꯒꯣꯜ ꯂꯥꯕ ꯑꯗꯨꯅ ꯁꯒꯣꯜ ꯑꯃꯣꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯜꯂꯤ꯫ ꯁꯒꯣꯜꯗꯨ ꯁꯣꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯁꯒꯣꯜ ꯆꯦꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯉꯥꯏꯕꯅ ꯊꯨꯝꯍꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯍꯥꯛ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯥꯛꯆꯔꯒꯅꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯒꯣꯜ ꯑꯅꯤꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯊꯝꯕꯤꯔꯝꯂꯒ ꯀꯇꯟꯌꯥꯏꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯇꯟꯒꯤ ꯃꯄꯥ ꯑꯍꯟ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯂꯣꯟꯅ ꯀꯞꯂꯤ꯫ ꯃꯥꯅ ꯈꯜꯂꯤ, ꯃꯁꯤꯕꯨ ꯅꯍꯥꯟꯃꯨꯛꯀꯤ ꯃꯕꯣꯛꯀꯤ ꯑꯩꯒꯤ ꯏꯃꯧ ꯑꯗꯨꯒꯤ ꯁꯛꯐꯝ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯍꯟ ꯑꯗꯨꯅ ꯃꯥꯅ ꯀꯞꯂꯤꯕꯗꯨ ꯎꯍꯟꯗꯅ, ꯏꯕꯦꯝꯃ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕ꯭ꯔꯥ? ꯀꯔꯤ ꯆꯥꯒꯅꯤ? ꯃꯆꯥꯅꯤꯄꯥ ꯌꯦꯡꯂꯗꯨꯅ, ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯍꯩꯔꯥꯡꯁꯤꯡ ꯑꯁꯤ ꯏꯕꯦꯝꯃꯁꯤꯡ ꯑꯁꯤꯒꯤ ꯆꯥꯅꯕ ꯍꯦꯛꯂꯛꯎ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯆꯔꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯊꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯤꯅ ꯐꯝꯍꯟꯕꯤꯔꯦ꯫ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ, ꯏꯕꯦꯝꯃꯁꯤꯡ ꯅꯈꯣꯏ ꯏꯔꯨꯖꯔꯛꯄ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯊꯣꯡ ꯊꯥꯛꯅꯕ ꯂꯣꯏꯅ ꯄꯤꯔꯒꯦ꯫ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯣꯡ ꯊꯥꯛꯅꯕ ꯇꯧꯔꯣ꯫ ꯏꯃꯥꯅ ꯍꯣꯠꯅꯔꯕꯗꯤ ꯌꯥꯝꯅ ꯇꯞꯂꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯅ, ꯏꯃꯥ ꯀꯔꯤꯒꯤ ꯁꯪꯒꯣꯏꯗ ꯊꯣꯡꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ ꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨꯗ ꯍꯅꯨꯕꯤ ꯃꯃꯥ ꯑꯗꯨꯅ, ꯏꯕꯦꯝꯃ ꯊꯣꯡꯅꯕꯗꯤ ꯏꯃꯥꯅ ꯄꯤꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯊꯣꯡꯉꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤꯗꯤ ꯀꯣꯟꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯊꯣꯡꯅꯕ ꯄꯥꯇ꯭ꯔ ꯑꯃꯗꯤ ꯆꯦꯡ ꯍꯋꯥꯏ ꯑꯃꯠꯇ ꯋꯥꯠꯇꯅ ꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯗ ꯄꯤꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯩꯅꯥꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯁꯤ ꯁꯣꯏꯗꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯇꯥꯖꯩ꯫ ꯀꯇꯟꯌꯥꯏꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯄꯥꯜꯂꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯍꯟ ꯑꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯑꯁꯨꯝꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯌꯦꯡꯂꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯟ ꯑꯅꯤꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯒ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯌꯦꯡꯗꯤ ꯑꯩꯍꯥꯛ ꯊꯥꯡ ꯇꯥ ꯇꯝꯕ ꯂꯥꯛꯆꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯃꯣꯝ ꯑꯗꯨꯁꯨ ꯀꯇꯟꯌꯥꯏꯅ ꯁꯖꯤꯛ ꯅꯤꯡꯊꯤꯅ ꯄꯤꯖꯕꯗꯒꯤ ꯃꯇꯝ ꯈꯔꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯑꯗꯨ ꯐꯒꯠꯂꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯀꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯌꯥꯝꯅ ꯍꯩꯅꯤꯡꯉꯤ, ꯑꯗꯨꯅ ꯃꯍꯥꯛ ꯊꯥꯡ ꯇꯥ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ, ꯀꯔꯤꯒꯤ ꯏꯆꯥꯅ ꯃꯤꯒꯤꯗ ꯆꯠꯇꯨꯅ ꯇꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯩꯕ ꯑꯣꯖꯥ ꯀꯧꯈꯠꯇꯨꯅ ꯇꯝꯍꯟꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ
Rajkumarina Pabung Maharaj Pabung na haiba oja kaukhatuna tamba adudi konunggi mi mayam ama uragani madu aina pamdi aina tamnanglibadi arapa mi achikpa mafam aduda sagolga konana thang tagi kanglon suna amadi sagol tongduna soknaba langi mawong khudimak suna tamjaningduna aina pamjaba oja ama magi nakta chatuna tamjagi hairamle masagi wadu taraga ningthawduna khalli mana hairibasi nahan sagon pukhibani padu soidana oiba tare khanduna hairakhi ibema mahaktubu thang tage kanglon haibra ipasu magi mawong adu hairamgadaba mali masa nupina khumjarakhi Pabung Maharaj mahak ningthina haiba misakni mapa ningthawna phare isana sum phagani haibadu tawro aduga nangna satpa tarabadi mayumda matam khara leiraga tamge haibra natraga sana thokna tawduna tamge haibra sana thangna bagidi masidagi puge haibra haina hanglakhi masai be mana Pabung Maharaj sana thangna bagi damak thoina awat paleiroi khudingmak makhogi watna lei wali ba haibabu ojagi nupi dadi wali makhoi ohumdani imung aduda leiribadu makhoi karisu awat paleiti khumki ningthawduna karigino awat palaitraba mai masing ningthin hairaba mahangna haujik phawba mayum pandribadi khali aduga amana masa nupina ningliba wakhal mana mapai bu bhapta sanu haina ikaidana nganglibadu khallaga hairakhi isana bu phagani hairabadi ipagidi karisu hairaroi nahangna apama tawro hairakhi masa nupina mapagi ayaba phanglabada thangta sungoina singba makhal punamak langi phizona singba khibik loina yomsillaga nonganbaga masa sengdokpa loijaraga manai sagol gari thawbada mafam adu tana pot sing aduga konana thilanki kataniyai yum yorabada mapa mama kataniyai na yamna harauna mabu okpiraduna mana purakpa punamak kataniyai ni mungda pusiduna mafam sana thambiki ahal mama aduna tawriba matawasibu karam tholagadaba ningthaugi maja ibe masina ekhoibu nungsibiri basibu yamna nungsa thikreda haina sonjai mamagi wado taraga mapa ahana duna hairakhi karigi nangna wabage nipa oina polurabana sani pa sigi marai baki wani laibangnabu tamlurabadi kiduna karigi siangani pumnamak thengnagadabani nangna Rajkumari gi lainaba kadu ningthina semduna thambiyu hairakhi hanubi aduna adugidi ngarang mana nganglamba wafam adu tabadagi aina khangladuna ningthina semduna thamjarabani khumlakhi hanubana ibe manahak asidi ai loinabi oibada matik sap sabini haujita nangna wasinaba sari thabakti nangna hana loisinduna thanamle pele kari suwaruganu nipa masani hanujarabasu mapa ayak leiri masana yadababu haibani nupi masana yaribabu karigidamak kigadoribano thengnapam thokpa punamak isagi thengnagani aina han khara oijarabasu isagi damakta arakpa punamak thengnagani haina mapa aduna pambom tingba wahaidu tajaraga mama adu awaba khara pharaduna hoida mapa nahag henglingai da isagi kari watkani thengnapam thokpa thengnarasi hairakhi ahana nidu nungaina wari sanari Katanya amasung Rajkumari anidi masa masagi pijat setuna thangta sungoina singba punamak painaraga sagol puraduna lampak aduda satkiduna thangta tamba horakhi thang amasung tage kanglon punamak tambi baloiraga makhoi ani sagol anida kakatuna lamjan tanaba horakle sagol anidusu mana hena bakanna seli asumna makhoi ani si sagol tongduna thang amasung tagi lan sutami asom tawna matam khara leiraba tungda ningthawasina masano pina tawriba thabak adu karam tawribano yenge haiduna sagol tongduna matanta lona yengba lakhi maduda makhoi anina sagol mathaktagi thang amasung tagi kanglon punamak puthokduna tamlibadu uraga ningthaw ngakpana loikhre mana tumina yengduna leire makhoi anidu sagol mathaktagi songthanaraga thangi lan haunakre masa punamak thangtana pomyom yombagum
angakpa mawongda yanaduna tamnaribadu yenglaga ningthauna ngakpaga loinana yengduna lei madugi tungda makoi anidu ta painaraduna tagi lan tamba amuk haurakle animak henjinadi angakpani matam kharagi manungda Rajkumari thang tagi niyam punamak thuna hairabada mabungobu yengjaraga hairakhi ibungo nanayna nipa oibagi ihei tamjaribasi atai amagi nati aikhogi senapati oiriba nipa asigi macha nipa ama lei mamingna hemaiba kawi naha oiringaidagi mana aibu lumduna laklibani mapa asinasu ipa ningthauda masagi dama aibu mamau oige piu hairibani aina yadabadagi ipa ningthauna pidaduna leiribani nomari soidana makhoiga aikhoiga lan songnaragani ipagidi misang kanasu leiroidori senapati asigi makada lanmi punamaksu leikhibana maram asidagi aina ibungogi nafamdagi thang tagi mahisi tamjaribani maduda katan yaina ibema iningthogi makhada leiba leibaki senapati mahakpu mafam kok lawtholaga loiredana Rajkumari na mukhumjarakhi ipa ningthauna ahal oisilakpa asida misang su thoina leitabaga nungaitana leijaribani adu oirabadi ibema asuna taurasi senapati adugi ngamthangda leiba lanmi lusingba adu ningthauna kana yaudana wata nagadabani maga sanaba haibada yagadaba lanmi punamak senapatina konungda lana husi hairakpada nakoi punamak magi matung inganu aigi itung induna maharaj ki misangda lepsi hayangadobani katanya ge wado taraga Rajkumari na sumi haina khanduna ngasi mak ehak satuna pabung maharaj ta hangasarurage hairamlaga Rajkumari magi sagol amo madu tongduna konungda satkhri magna mapabunga wari punamak sanarabada ningthawaduna nahan makai khanba thoktraba wafamdu masanupina haudolakpa aduda chumi bema isana ngasi haudoliba wafam asi pana thuna tanadaba yadri magi mawong asi kuithaba yadri aina hanthaduna leibagi phabani magi di lansi hauning tawduna leirabani adu ipana mana haiba khudingda maning tawhanduna leibadagi lan hauba ngamdaduna leiribani ipana su ahan oirakpaga mantri asisu ahan oiraktuna mathau tawjaba ngamdre ngasi isana haudoliba wafam asi taraga ipagi yan lakle mantri ahan asiga su tanaraga leiriba mayam asigi manungda mantri amaga haplage aikhoigi mi khara sengwattaba yadre hairaga ningthauna senapati gi ngamthang oiba lanmi lusingbadu kakhol aduna wari punamak sanare maduda lanmi lusingbaduna hairakhi lainingthau ibungona takpiribadu yamna sumle mahagna iningthaugi nafamda lan hauninglibasi khongpham anirak surabani mahagna pamlibadi iningthaugi konung asi lauduna ningthau oiba pamlibani mahagna khaliba punamak aingonda haudokpa ngamdaduna leiribani mahagna tongana lanmi tengol khara su sengwatuna thamlibani aina ithak thongbo oibana mahagna tauribadu thigatkadabusu iningthaugi ayaba yawbra khanjaduna leijaribani nanai hak iningthauna khangbiramduna takpirakpada yamna nungaijari adubu mahagna senapati oibana mahagna khankhiba lanmi sing asidi magi mi loina oigadauri aina lanmi makok oijarabasu magi yathang indaba yadabanina mana maning makha tauribani ayhak bhap tajare magi tengol asi tangkhai amadi magi oikragani tangkhai amadi aikhoigi oigani iningthaugi damakta nana aikhoi leijari thawaina pontha oiduna maga mayungna jagani hairakhi asumna lalmigi lusingba siga ningthauga lona wata naraba matung numit nini leiraga senapati asina lalmi lusingba sida hairakhi nangna lalmi punamaksi khomjanduna haigadabani aikoi punamagna ningthaugi mathakta lan hauduna ningthau asi phaduna magi konung lausilaga anauba mathau na laiba kanba senapati ta ningthau haplasi haina khanganduna ningthaugi mathakta lan haurasi masano pibu aigi isane pada piu magi konung ngakpige hairabasu mane yadi aduna aina hairiba simak nangna tawgadabani hairakhi lanmi lusingba aduna mana hairibadu
hoi mai kari amata haidana tumina lay. Senapati aduna mana hairi badu yarabani. Makha tabani khanduna nungaina satki. Lanmi lusingba aduna khudakta Senapati na hapkhiba lanmi sing aduna taba. Punamakta. Na koi punamangna ai koi bu yokpi thakpi ri baining thau sigidamag. Thawai thadok labasu singnaba lairoi dabani. Ai koi na ngasi hingli basi ining thau amasung leibak asigini. Ining thaugi mangnaba tawrapa punamak ai koi na thengnafam thui. Adunabu ai koi magi lanmi oiduna magi maral sadun hingli bani. Lanmi tengol tangkai amadi lanmi lusingba sigi tung ili. Aduga Senapati aduna hapkhiba lanmi sing adudi manasu khangandi. Asomna ngangnari ngai serekta Senapati adu laktuna lanmi gi lusingbada hairakhi. Haujimak nahangna lanmi sing asida lan tanabagi yathang piu. Lusingbaduna hana Senapati gi mabuk khanglabanina magi lanmi kharak kono ngangnabagi damak thaduna thamki. Ningthau amasung angang nupi punamaksu seksina laibinaba khanganjarakhi. Ningthau aduna su Katanya gi thang tagi hai singbadu khangbanina mi thaduna konung sangnaba laktaba yade haina pau piki. Senapati na lantasi haibaduda lanmigi lusingbaduna hangjarakhi. Senapati ibungo karamba desta lantagadoribano. Kari maramgi lansatgadoribano. Ining thawi yathang oirabra. Lanmi lusingbagi wadu taraga Senapati aduna nangna hairibadu karino. Aina hana nangina phabda khangan khrabani. Adu nauna engonda hanglibadi karigino. Ai wabu thawoi drabadin hag ngasimag lanmi lusingba oiba lauthoklagani hairakhi. Lanmi ki lusingba aduna su mapu masak khangdaba nangbu yokpi thakpi riba mibu mangnaba sinba. Nahakti ngasidagi Senapati oiba matik sadi. Aduna aina nangbu nafam lauthoklagani hairakhi. Senapati aduna laurakhi. Lanmi sing nakoi kari yengli lanmi lusingba si phajelo. Magi wadu taraga lanmi gi lusingba aduna su lanmi punamak kari yengli laiba ki mangnaba tawba mabu senbi ba masak khangdaba konung mi hobani pa si khudakta mathwai lauro laurakhi. Lanmi sing sang silaktuna Senapati phanaba tawrakhi. Senapati na hapkhiba lanmi sing sang silaktuna lanmi lusingbagi lanmi singa yana ba horagle. Asomna mathang songsina duna yanakri. Konung sangba ngamdanaba lanmi singna thattuna thamkri. Akan mamongda ningthaugi mapal kangjaibungda nakan ani thoknaraga lan tongnakri. Senapati aduna hana sem saduna thamlamba lanmi tengolama masani pa hemaiba kawba aduna puraduna mapagi misangda lepkhri. Lanmi lusingbagi lanmi singna akan mamongda angakpa phangna yanakri. Apang bahana kre. Mata maduda Katanya amadi Rajkumari anina langi pijol set charaduna makhwangda thang sungo yanduna makuta ta pairaga makokta phi masamana ningthina pullaga magi sagol brahmanina onba rani kauba sagol gi mathakta tungduna langi damak laiba mawong adudi kariga praman tawgani hainingai leitana phajabini. Panthoibi kaubi ibe mana phattaba punamakpu manghalage khanduna pamba kairengi mathakta tongduna makutta khulai paiduna leibagom ningthijai. Aduga Katanyai kauba ibungo mahangna magi sagol basu kauba manauna langolakpa sagol raja kaubagi mathakta langi phijat laitengduna makhwangda thang sungo yanduna makutta timenta pairaga mapa mama ani bu khurumjaram laga langi jatra torupagi ningthijaba adusu nongpong ningthau kauba laiduna magi sagol angauba tongduna sangsarda lairiba phattaba punamakpu loisilagi haibagi mawongni. Makoi anina lanpham yaurabada lanmi lusingba adu mathongna laikhalagle. Mahangna Katanyaibu langi Senapati hapkhre. Katanyai amasung idu kaubi ibemana lusingduna Senapati gi yamkhraba khomi lanmi punamak hatpa horogle. Madu ubada Senapati gi masa hemaibana sagol tongduna lanmi sigaloinana lan thorakle. Mabu hegu ubada basu kauba aduna onkhiba Katanyai na tongliba sagol rajana nahanmuki mapokta mangonda mayagi hugi hai piduna magi imung manung pomba hatkhiba
nipadamag oina uduna mabu hatke haina ningkri aduga Rajkumari aduna su nahangna ayetpo oiduna ipa ningthogi mafamda lan hauribani khanduna nangtabu hatke khankri asumna lan asi angakpa akanba oikhri Senapati gi lanmi singna ningthogi lanmi singasu amana amabu hanaba kanna honari Mantri gi macha Hemaibana Katanyai ga tagi lan haukri Katanyai di sagol thakda tongduna sokna balanda mapalaiti aduna Hemaiba khangba ngamdaduna malem thakta kumtharaga makutta ta paiduna leikri madamaduda Katanyai na khali ma papi asi laimai thakta kumthakri mana laimai da leirabanina isu sagol lagi kumtharage khanduna laimai da kumtharaga tagi lan hongakri Katanyai gi mangda kuina khangba ngamdre ma kirakle sagol aduna mana tonglaba sagol gi nakta sangsin duna makong khudung aduna magi sagol la kaurure sagol ani dusu makong kaunakre matamasida Hemai bana paiba ta makuteki takre Katanyai na masam paiduna tana thinaba tarokpa matamaduda indu kobi ibe mana mabungoda haijarakhi magi mathwai adudi nana yengoda pibiu hairakpa wadu taraga Katanyai na khulai thaba ngamdaduna indu kobi ibe mabungaiduna leikhi Rajkumari induna thang saladuna magi nakta sangsilakpa aduda Senapati gi macha Hemai bana khali ngasidi aigi thawai mangba tare aduna mana aigi ngakkake tauringaida phireidigi suri salaga mabu halage khanduna leikri Sagol raja nasu mabu hatke khanduna mapuda nibadagi mahak sagol oina pokhibani adubu matai mana hatkani sangsilapadu munna yengduna leikhi Rajkumari na Hemai babu masam pairaduna hatki hector paduda Hemai bana phireidigi suri satpadu uraga thuna sagol sung silaktuna makhong na Hemai babu kanna kaukri Hemai ba phaina tuduna leire Rajkumari na tuduna leiriba Hemai bagi manga kakre matamaduda sagol raja na makhong khumangani na Hemai bagi tariba masada makhong na sabet ne khaikre asumna makoyani gi wasak ngakhi Senapati du masa sibo ubadagi lanmi singaduda nakoi kari yengduna leiri makoyani mak phaduna mathwai lauro hairakhi ningthaugi lanmi singa Senapati gi lanmi singa onsinaduna angam bayanari Katanyai na Senapati tamna sagol thaujenduna Senapati ga thangi lan haukri Senapati du phana thauna phabani adubu landaba Katanyai gi mangda lepa ngamdre Senapati phare Rajkumari gi apamba Katanyai na ngaiduna leikri Rajkumari na makhutta thang paiduna Senapati manga kaktun hale madusu sagol aduna mathakta makhong na nele Senapati lanphamda tukhrabada magi lanmi punamak phare makhoi punamak makhutap khulai thadoktuna Rajkumari da sangjari Rajkumari na nakoi punamaki naran ngakpige nakoi punamak na Senapati gi imungi miyoi khudingmak angang phawba khaktana hatuna purau madu natrabadi nakoi punamak pusu hatkani hairakhi magi mi oiramba lanmi sing aduna sibaki badagi Senapati gi imungi miyoi khudingmak angang phawba hatuna purakhi madu nahanmuki mapokta phatraba ningthaugi macha aduna ningthaugi majaibe madubu pambadagi mayum pankraba mapuruba laikrabi mahakpu kalakpadagi mayagi hugi hayadu manauni paba sukauba aduga marup sasinaduna hayadu ahau bahini haijinduna piraga basukauba manau aduna mayagi haini khangdabana mama saklabi matai mada piduna matai mana hayadubu makoigi imungi miyoi khudingmakta khara thungduna saminaduna imungdugi miyoi khudingmak hatkibagi laman handaki mapok asida singlibani haujik la loirabada punamak konungda sanglabada ningthau asina hairakhi ibungo lanmigi mako nahangna Senapati gi pham oijaro aduga isu ahan oirabana ningthau oiba si matik jadri ngasigi lanjing puren oiriba Katanyai kobani pa sidaigi saibema indu kobi asi ngasimak pirabani aduna ibungo asina ningthau oiduna isa nupi asina maharani oiduna
ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯜꯂꯁꯅꯨ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯄꯣꯛꯄꯤꯕ ꯑꯍꯟ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯣꯛꯄ ꯄꯣꯛꯄꯤ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯑꯍꯟ ꯑꯁꯤꯁꯨ ꯑꯍꯟ ꯑꯣꯏꯔꯛꯄꯅ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯊꯧꯗꯥꯡ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯃꯆꯥꯕꯨ ꯃꯥꯒꯤ ꯐꯝ ꯑꯁꯤ ꯁꯤꯟꯅꯖꯔꯁꯅꯨ ꯃꯍꯥꯛꯄꯨꯁꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯑꯁꯨꯝ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯁꯤꯈꯤꯕꯗ ꯅꯨꯡꯉꯥꯏꯔꯗꯨꯅ ꯂꯩꯈꯤ ꯀꯇꯟꯌꯥꯒꯤ ꯁꯒꯣꯜ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ